Hai, xin mayam. Ngasi kita nungai ngasiga kitang ngasi di pung tra tadingada ai live si haujerage. Nusi sinau mayam ko nusi bidana mayang hatanga lapiyo ko haji pung mapanga mini kuntare sinau mayam. Mayam ngasi nungsa kamai tau nungsa sai ko sinau mayam. Adu nungsa sabanina sinau mayam kitang ako isai sana safety oina ba khara jenga chatsiko. Aduna mi si jamna nanari hujukanse aduna sinau mayam hakchang nadanaba khara jenga chanasi nungsa mai chak yam heli ngasi newsta laibam jungi tangni bawsi nungsa jam sani hari rohini nekhatrana pui hari ko rohini nekhatrana pubase nungsa ham sai hai aduna sinau mayam cheksana leminasi ko aduna ai live haujere sinau mayam sisu ado khoi sinau mayam ngatang wari sanasi ko jam nungaijai sinau mayam gai wai sanjabse ko aduki matik ai nam nungaijai awaba ai thidima khai sinau mayam ga ngahang aina video se upload toroga sinau mayam miyang hanjabani sinau mayam ko ado nungsam sai sinau mayam ai hayengsu laitima pungba kasar chanpuda soratha masakani se sapa ado ngahak ko kana musnau de matagadi like to piramu thank you kanano like ama to birai thakachari comment macha ma thambiramu mayam ado nusiraba sinau youtube channel le biba sinau mayam warau biganu ko aidi nusa saba siam wajai sana aduna aina purse sporting hub sporting ona lichere ko mayam aina su jamna thamoina khoidajaba ko isa su yam pamjaba haitare ado sinau mayam nungna binu ko aina yam pamjaba haitare duki bati thamoida pamji haida aduna ne aina hande lichere se nusa naga sabani na ko sik ilaga jam nungai jabani sina ko wow khoitema lai thank you itema chak charabo ado mayam phajai nungna binu ko aina sum olang saba khangam dadana ko aina sum lichabani ko ai puri sporting se sina bila khatang saba phaba haitare ado sinau mayam like to biu itema kari mathen honage ngasi se itema tang khumbiro kari hinjang ono honabiba aigi chak chaw matam di wali di 920 hakam chan bale abungo machanu sikalo ai machanu sikalo mayam ai machanu lai ai machanu si ong si nung sidre ong du macha hai mayam khoi papangi elbida mayam lao wai sanasi papangi tampakta phammiye ai hafta amarom laikhini ai lakhina gorgini ga lai akhoi buboki aduna ai pandhaugi tampakta phammaga leiri mayam bobok nene doncha mandhau mayam lakpiu pandhauga wari sanasi ai mapanda boboki manakta chalage mayam bye bye sibna ai chase ko mana isai chakani panthau alu chip le ro ko kukri le ro ko ice cream le jam hai bai tore ko mayam as mayam sam sai bo एकदम sabna din bo ndo khoi te makari yang chage am tang haibiro khoi te makari yang chage tumba penda binna macha omacho
Mamãe mobile pro. Mamãe mobile pro. Koi tim ma karing yang cha ge yang du tang hai bi ro ma then do. Sinau kana ngang le ri ge tum ma su pen da na mayam ko. Mit ke se ga sanga nge. Saya nung thang ti ra no ji pung mai le pung ang nga le ba sinau mayam ko. Aduna ai ding na sang ko pa ni na ko din na sang kitang i se sa ko ni na thieng cha pa su ja di ahalaman sing na Guru gumba ipa gumba ipu gumba singtuna oja karigi thembiri no harapada mai sing sangang ikai bana ko aduna ngana chapada khoi jamna wai sinau mayam aduna pung mari danu ngam bane ngana chako to bajati aidi sinau mayam naha oira sumi ga kitang khena ba hai tare ko aidi kitang gauriya kanja ba hai tare ahalamanna chanaram ko ayuk se iri mai thoga lai khurmaga chanun towa thindring hai ai kai guma chajadi aduna lai khurma se matam ka changi sinau mayam ko aduna chanun towa thinba loraga jadi ai ising asaba se mayam ai ising asaba thai ising asaba se jamna phai hai ko hakchang da khogi hakchang gi charbi chakthok to hakchang chakthok te du mana haibuduna ai ising asaba yam thai adu matung da ai kan omum sa chali ko ôi mày khe maru khe lui aduna lore lấy ra dre mung sida aduna sino mayam su lighting khoramba kaubi kanu ayuki naha orebasu pakhang orebasu angang orebasu mama papa singdana isa sida takpiu lighting khoramba si haidagi takpirabadi heng matamamda sumo sungsui soidana palon torokani akogi nga bana tami pupu bubonga tami haiba mako aduna sinau mayam ayuki lai khoramba sandagi khoramba nungtigi khoramba sandagi ngang chak to matung lai khoramba si kaubi nu sinau mayam aidi naha oresu kitang gauriya kanjai ko sinau mayam Oke mayam sum line da lakpiu ai chak chanaba tawge sinau ko Karino lagi sini nih lang dulu ya bang lang ada boleh lang masa lang nung dang sina mayam ai jang thong si gele ko sigana ai chak le ko mayam ado ai di mi sina mayam nung na binu ai di jang si silau khitang sina mayam ai sina mayam wai sunu sununa ai jum chajage sina mayam waru binu makhong du mai to no makhong na ni haibani ado sinau mayam ai chaki chaba horage ahamada bhagwan katke kona bhagwan haibasi kana katkeni chakcha matam taka ai gi atma dre bhagwan param atma da ko ai
ꯃꯤꯑꯣꯏꯕꯒꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯃꯠꯇꯅꯤꯀꯣ ꯀꯅꯥꯒꯨꯝꯕꯅ ꯀ꯭ꯔꯤꯁꯅꯗ ꯀꯜꯂꯤ ꯀꯅꯥꯒꯨꯝꯕꯅ ꯚꯒꯋꯥꯟ ꯒꯣꯔ ꯀꯜꯂꯤ ꯀꯅꯥꯒꯨꯝꯕꯅ ꯔꯥꯙꯥ ꯀꯜꯂꯤ ꯀꯅꯥꯒꯨꯝꯕ ꯃꯍꯥꯗꯦꯕ ꯃꯥꯒꯤ ꯑꯄꯥꯝꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯚꯒꯋꯥꯟꯗ ꯀꯠꯈꯤꯒꯦ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯎꯠꯆꯔꯝꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯧꯔꯒꯦꯀꯣ ꯑꯩ ꯆꯥꯛꯁꯤ ꯆꯥꯕ ꯍꯧꯔꯒꯦ ꯋꯥꯎ ꯑꯣꯏ ꯃꯥ ꯑꯩ ꯀꯩꯅꯣ ꯂꯥꯛꯑꯦ ꯅꯔꯃꯗꯥ ꯂꯥꯛꯑꯦ ꯇꯥꯗꯣ ꯃꯪꯒꯣ ꯂꯥꯏꯖꯟ ꯊꯦꯡꯀ꯭ꯌꯨ ꯋꯦꯜꯀꯝ ꯀꯔꯤ ꯏꯟꯖꯥꯡꯅꯣ ꯉꯥ ꯊꯣꯡꯕꯅꯦ ꯅꯔꯃꯗꯥ ꯁꯦ ꯇꯥꯃꯣꯒꯣꯒꯤ ꯉꯥꯁꯦ ꯃꯇꯨꯡ ꯀꯥꯏꯈꯔꯦꯀꯣ ꯀꯥꯏꯔꯁꯨ ꯀꯥꯏꯅ ꯁꯨꯝ ꯎꯠꯂꯒꯦꯀꯣ ꯇꯨ ꯉꯥ ꯃꯇꯨꯡꯁꯤꯒ ꯂꯩꯔꯦ ꯎꯝ ꯉꯥ ꯊꯣꯡꯕꯅꯤ ꯅꯔꯃꯗꯥ ꯑꯩꯗꯤ ꯉꯥꯁꯤ ꯈꯔ ꯆꯥꯒꯜꯂꯤꯀꯣ ꯍꯣꯏ ꯀꯠꯂꯣ ꯆꯥꯕ ꯍꯧꯔꯣ ꯍꯧꯔꯒꯦ ꯅꯪ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯅꯔꯃꯗꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯦꯛꯗꯝ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤꯕꯣ ꯅꯪ ꯇꯥꯡꯕ ꯈꯣꯡꯒꯤ ꯀꯥꯡꯁꯣꯏ ꯏꯁ ꯑꯩꯗꯤ ꯀꯥꯡꯁꯣꯏ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯁꯨ ꯀꯥꯡꯁꯣꯏꯁꯦꯀꯣ ꯀꯥꯡꯁꯣꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯣꯡ ꯍꯋꯥꯏꯒꯨꯝꯕ ꯁꯣꯏꯔ ꯍꯥꯞꯄ ꯃꯗꯨꯗꯒꯤꯗꯤ ꯑꯥꯂꯨꯁꯦ ꯈꯤꯇꯪ ꯆꯥꯎ ꯆꯥꯎꯅ ꯁꯣꯏꯔꯒ ꯃꯆꯥ ꯃꯆꯥ ꯁꯣꯏꯔ ꯍꯥꯞꯄ ꯃꯅꯥ ꯇꯥꯕꯤ ꯈꯔ ꯁꯣꯏꯁꯤꯟꯕꯀꯣ ꯃꯗꯩꯗꯤ ꯑꯩꯈꯣꯏ ꯉꯥꯁꯤꯡ ꯃꯇꯨꯝ ꯂꯩꯔꯒꯗꯤ ꯉꯥꯁꯤꯡ ꯃꯇꯨꯝ ꯍꯥꯞꯄ ꯃꯗꯨꯒꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯇꯤꯜꯍꯧꯒꯁꯦ ꯁꯣꯏꯔ ꯁꯨꯝ ꯍꯥꯞꯄꯅꯦ ꯌꯥꯝꯅ ꯈꯥꯕꯩ ꯑꯣꯠꯇꯕ ꯃꯍꯤꯁꯦ ꯂꯪꯇꯤꯛ ꯂꯪꯉ ꯍꯥꯎꯕꯅꯦ ꯀꯥꯡꯁꯣꯏꯁꯦ ꯑꯩꯁꯨ ꯄꯥꯝꯖꯩꯌꯦꯕꯀꯣ ꯑꯩ ꯏꯁꯩ ꯆꯠꯇ꯭ꯔꯗꯤ ꯑꯗꯨꯒꯨꯝꯕ ꯈꯔ ꯆꯥꯏ ꯑꯗꯩ ꯌꯦꯟꯗꯦꯝꯒ ꯃꯣꯁꯣꯔꯤ ꯏꯔꯣꯝ ꯏꯔꯣꯝꯕ ꯑꯗꯒꯤ ꯌꯦꯟꯗꯦꯝꯒ ꯊꯩꯕꯣꯡ ꯃꯔꯨ ꯏꯔꯣꯝꯕ ꯑꯩꯁꯤ ꯌꯥꯝ ꯄꯥꯝꯃꯦ ꯑꯇꯩ ꯍꯤꯟꯖꯥꯡꯗꯤ ꯊꯣꯏꯗꯣꯛꯅ ꯑꯩꯉꯣꯟꯗ ꯆꯨꯗꯦꯕꯀꯣ ꯍꯪꯒꯥꯝ ꯊꯣꯡꯉꯁꯨ ꯑꯗꯨꯝ ꯈꯔ ꯈꯔ ꯑꯗꯨꯝ ꯆꯥꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯋꯥꯏ ꯂꯨꯞꯄꯨꯗꯦ ꯑꯩꯒꯤ ꯍꯥꯏꯕꯨ ꯉꯥ ꯊꯣꯡꯉꯒꯗꯤ ꯑꯩ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯏꯁꯥꯗ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯉꯥꯛꯁꯤꯡ ꯊꯣꯡꯉꯤꯕꯨ ꯍꯥꯏꯔꯗꯤꯀꯣ ꯑꯩ ꯁꯨꯝ ꯆꯥꯔꯦ ꯅꯔꯃꯗꯥ ꯅꯪ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯣ ꯀꯣꯒꯥꯟꯗꯤ ꯏꯅꯝꯃꯅ ꯚꯦꯟꯗꯤ ꯄꯤꯔꯛꯑꯦ ꯑꯩꯈꯣꯏ ꯚꯦꯟꯗꯤ ꯆꯨꯝꯊꯣꯡꯁꯨ ꯍꯥꯎꯋꯦ ꯑꯗꯩꯗꯤ ꯏꯔꯣꯝꯕꯁꯨ ꯍꯥꯎꯋꯦ ꯑꯗꯨꯒ ꯚꯦꯟꯗꯤ ꯁꯤꯗꯤ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯅ ꯈꯔ ꯑꯩꯈꯣꯏ ꯂꯣꯀꯦꯜ ꯁꯦ ꯈꯔ ꯅꯥꯡꯉꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯧꯒ꯭ꯔꯤ ꯃꯅꯥ ꯑꯃꯅꯤꯒ ꯍꯥꯞꯆꯤꯜꯂ ꯉꯥꯡꯕ ꯐꯩ ꯑꯗꯨꯅ ꯅꯔꯃꯗꯥ ꯍꯟꯗꯛ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏꯀꯣ ꯉꯁꯤꯁꯨ 38 ꯗꯤꯒ꯭ꯔꯤ ꯁꯥꯕꯅꯤ ꯑꯗꯣ ꯉꯁꯤ ꯅ꯭ꯌꯨꯁꯇꯅꯦ ꯁꯟꯅꯥꯗ ꯑꯩꯅ ꯌꯦꯡꯕꯗꯅꯀꯣ ꯖꯨꯟꯒꯤ ꯇꯥꯡ 2 ꯐꯥꯎ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯅꯤ ꯍꯥꯏꯌꯦꯀꯣ ꯑꯗꯣ ꯍꯛꯆꯥꯡ ꯆꯦꯛꯁꯤꯜꯂꯨ ꯅꯪꯁꯨ ꯀꯩꯒꯨꯝꯕ ꯑꯅꯥꯕꯗꯤ ꯂꯩꯔꯝꯒꯅꯤ ꯊꯥꯖꯗꯦ ꯅꯁꯥꯗꯣ ꯈꯔ ꯊꯣꯛꯏꯀꯣ ꯑꯗꯨꯅ ꯈꯤꯇꯪ ꯆꯦꯛꯁꯤꯜꯂꯨ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝ ꯌꯥꯝ ꯐꯠꯇꯦꯀꯣ ꯅꯔꯃꯗꯥ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯛꯆꯥꯡꯁꯦ ꯌꯥꯝꯅ ꯁꯦꯐꯇꯤ ꯑꯣꯏꯕ ꯑꯃ ꯆꯪꯉꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯏꯁꯥꯅ ꯀꯣꯟꯇ꯭ꯔꯣꯜ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯀꯣ ꯍꯟꯗꯛ ꯃꯤ ꯌꯥꯝꯅ ꯅꯥꯅꯔꯤꯅꯤꯀꯣ ꯃꯈꯥꯗꯤ ꯀꯔꯤꯝ ꯍꯥꯏꯔꯔꯣꯏ ꯍꯟꯗꯛ ꯃꯤ ꯌꯥꯝ ꯅꯥꯅꯕꯅꯤꯀꯣ ꯑꯗꯨꯅ ꯆꯦꯛꯁꯤꯜꯂꯨ ꯑꯧꯄꯥꯁꯤꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯏꯅꯦꯝꯇꯣꯟ ꯃꯇꯥꯅ ꯅꯨꯡꯉꯥꯏꯔꯛꯇꯗꯅꯀꯣ ꯚꯦꯂꯤꯗ ꯄꯨꯈꯠꯈ꯭ꯔꯤꯕꯅꯤ ꯀꯣ ꯑꯗꯨꯅ ꯍꯛꯆꯥꯡ ꯌꯥꯝ ꯆꯦꯛꯁꯤꯜꯂꯨ ꯅꯔꯃꯗꯥ ꯆꯥꯕ ꯊꯛꯄ ꯊꯥꯎ ꯊꯨꯝ ꯊꯥꯎꯒꯗꯣ ꯈꯔ ꯈꯔ ꯌꯦꯡꯉꯨ ꯈꯪꯕ ꯑꯗꯨꯅꯤ ꯅꯪꯁꯨ ꯑꯩꯅ ꯁꯨꯝ ꯇꯥꯝꯒꯣꯟ ꯌꯦꯡ ꯅꯁꯥꯁꯦ ꯈꯤꯇꯪ ꯆꯥꯎꯕ ꯎꯏꯀꯣ ꯑꯗꯨꯅ ꯅꯁꯥ ꯌꯥꯝ ꯆꯦꯛꯁꯤꯜꯂꯨ ꯆꯥꯕ ꯊꯛꯄ ꯌꯦꯡꯉꯨ ꯉꯁꯥꯏ ꯁꯥꯖꯦꯜ ꯂꯦꯞꯀꯅꯨ ꯍꯧꯖꯤꯛ ꯉꯁꯥꯏ ꯁꯟꯗꯥꯞ ꯁꯥꯅꯤ ꯍꯥꯏꯌꯦꯕ ꯌꯥꯝ ꯁꯥꯅꯤ ꯍꯥꯏ ꯃꯣꯏꯅ ꯎꯠꯂꯤꯕ ꯗꯥꯏꯒ꯭ꯔꯥꯝꯁꯦ ꯅꯁꯥꯅ ꯅꯨꯃꯤꯠꯀꯁꯦ ꯄꯨꯔꯥ ꯉꯁꯪ ꯉꯥꯡꯅ ꯃꯩ ꯑꯗꯨꯃꯥꯏꯅꯀꯣ ꯃꯣꯏ ꯃꯣꯍꯤꯅꯤ ꯅꯦꯛꯀ꯭ꯔꯦꯇꯔꯅ ꯄꯨꯏ ꯍꯥꯏꯌꯦꯕꯀꯣ ꯍꯟꯗꯛ
makada kumbra aduni narmada hojik matam se jamna lure aduna hojik taibang pan akhona leise narmada tai ko tam gunai se hojik akhona hingiba punchi se last aloi ban matam ni ko haibati akhona paliba sangsar se juk mari ni ko khoi saita ne tirta ne dwapo ne kali ne juk mari ni ko khone palise saita juk ta naran obata tore narsing rup lor hari ne kausika tirta juk ta ram lasman laye rabon udhar tore dwapo damu krishna baraman porare modhupur kang se udhar tore kali jukta gauranga mahaprabhu la pidana jogai madhai lambi ya hujik akhoi le punsi sia hoji aduna ni kalida sankirtana maha gani ko sankirtana maha hari dhani ni sankirtana langgadomni sankirtana lamjingadomni aduna tamgun haigabadi nongam de nimitaba matam mari puja kauganu nong hena khangangbani ko ayuki nungthingi sandhagi nunghang chakto matung lai puja toba kauganu isora thawni jau aduna hoji akhone hingiba punsi se hayeng kari oni hangchi kari oni haiba ngamde haibadi aloiba matam last khanda haibadi aloiba matam aduna ni hojikta tawnariba madagadi uhaidaba por u phangba chahaidaba chinjak myam chanaraiba ko aduna ai fast aigi channel desu ai haijaki ado hojikti haidre ikaina ko ai se jamna commercial jaudaba mi wana khanggidraina ko aduna leiriba world leiba jat ako ahlaman haidrene may ako ahlaman haidrene mayang ina khumba karorpati ngi jumalam ga maitei larabam ngi jumanga manade haibas ni he pungang mi sielo punsini kaise no masi no possible masi obajate ko aloi ba matam ni narmada kari orakani haiba ngamde aduna isora na akhoi upai leite ko sim mangare tamgon su jamna khangjide na kuding ne isor gi ne mara kuding ne isor gi ne manak to soda lei gudumni nang gi lai heibani nang chu khangidra koi panji te ga daso obata ko nang ngamjara badina lai du thalo ga ne asing phijol selaga ne ta do nang anu mi kuding pajaraba mari hari krishna nam si burang numi ki somna ngamjara ban pamatam da go isor phamda nungai lai gudumni adu tan tana nangi hauri badang nachani pa do madu su hayeng ne mak soitana madu bi lakani ba khoi mama do khoi papa do khoi mandhau do chanda khudingi nam soli chanda khudingi sei sei haidana ne nangi nachani pa do sune mak soidan torokani ba aduna afaba mi urakadomni ko aije khang haibandego nungsi na harimi achumba ai thamoi ting na nungsi na ichanbo haijabani ko namada tamguna lana khanganu wow oi ma ai jan anju lai ibung hai ngarang benthau la mi anju ichan kainyang chai chumi hojik matam ngasi kari oini hayeng kari oini wai se kanagumba bhapta midi sum lobang lingada ko aidi yam nung si ta seng habra nang kam momo du thangoi thabagi lai utpaga do jam nungai jai di ko aduna akhoi gi maitai gi di adu ni algo nungam tabada lain pai bungo kauda ba miki isoge nan rokani ichan kainyang chai ichan anju kainyang chandi matoi mamandana jumju sarame ngasi ubada
ꯅ ꯑꯣꯍꯣ ꯁꯟꯗꯦ ꯍꯣꯏꯕ ꯏꯁꯥ ꯑꯧ ꯍꯥꯏꯅ ꯉꯁꯥꯏꯒꯤ ꯎꯗꯤꯨꯔꯒ ꯀꯧꯕꯁꯨ ꯑꯩꯈꯣꯏꯗꯣ ꯐꯝꯕꯅꯤꯅ ꯌꯥꯝ ꯅꯨꯡꯁꯤꯌꯦꯗꯤ ꯏꯇꯩꯃꯗꯣ ꯌꯥꯝꯅ ꯏꯪ ꯇꯞꯄꯅ ꯑꯗꯨꯝ ꯇꯦꯕꯣ ꯍꯥꯏ ꯌꯥꯗꯦ ꯃꯗꯨꯗꯤ ꯌꯥꯗꯦꯀꯣ ꯅꯃꯗꯥ ꯇꯥꯗꯣ ꯑꯩꯗꯤ ꯂꯥꯏꯔꯤꯛꯇꯤ ꯍꯩꯇꯦꯕꯣ ꯍꯥꯏꯗꯣ ꯑꯩ ꯇꯥꯕ ꯌꯥꯗꯦꯀꯣ ꯑꯗꯣ ꯍꯔꯤ ꯀ꯭ꯔꯤꯁꯅ ꯅꯥꯝꯗꯤ ꯈꯪꯉꯤꯗꯅ ꯅꯨꯃꯤꯠꯀꯤ ꯁꯣꯜꯂꯣ ꯈꯪꯗꯦ ꯏꯕꯨꯡꯅ ꯋꯥ ꯍꯥꯏꯕꯁꯦ ꯆꯞꯄꯤ ꯑꯣ ꯑꯣ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯏꯆꯟ ꯑꯟꯖꯨ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯀꯣ ꯅꯥ ꯌꯦꯛꯇꯅ ꯈꯨꯜꯂꯧ ꯄꯥꯜꯍꯧꯗꯅ ꯌꯥꯡꯅ ꯂꯣꯏꯗꯅ ꯁꯪ ꯀꯥꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ ꯏꯕꯨꯡꯗꯤ ꯑꯩꯁꯨ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯏꯆꯟ ꯑꯟꯖꯨ ꯑꯩ ꯏꯆꯟ ꯔꯦꯕꯤꯇꯥ ꯂꯥꯛꯇ꯭ꯔꯤ ꯑꯩꯒꯤ ꯏꯆꯟ ꯔꯦꯕꯤꯇꯥ ꯂꯥꯛꯇ꯭ꯔꯤ ꯍꯔꯦ ꯀ꯭ꯔꯤꯁꯅꯗꯤ ꯁꯣꯜꯂꯤ ꯑꯗꯨꯒ ꯁ꯭ꯀꯨꯜꯗꯤ ꯆꯠꯂꯨꯗꯦ ꯀꯩꯕ ꯍꯔꯦ ꯀ꯭ꯔꯤꯁꯅꯗꯤ ꯁꯣꯜꯂꯤ ꯑꯗꯨꯒ ꯁ꯭ꯀꯨꯜꯗꯤ ꯆꯠꯂꯨꯗꯦ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯁꯨ ꯀꯔꯤꯝ ꯀꯥꯏꯗꯦ ꯀꯣ ꯇꯧꯅ ꯍꯥꯏꯁꯦ ꯍꯣꯏ ꯏꯕꯨꯡ ꯑꯣꯏꯖꯔꯒꯦ ꯃꯪꯒꯣꯜ ꯑꯣꯏꯌꯨ ꯃꯪꯒꯣꯜ ꯑꯣꯏꯌꯨ ꯏꯆꯟ ꯑꯟꯖꯨ ꯅꯕꯨꯡꯒꯤꯗꯤ ꯏꯆꯟ ꯑꯗꯨꯃꯥꯏꯅ ꯁꯥꯕꯒ ꯉꯝꯈꯤꯔꯣꯏꯗ ꯑꯗꯨꯒꯤ ꯋꯥꯈꯜꯒ ꯂꯩꯁꯨ ꯂꯩꯇꯦ ꯁꯥꯕꯁꯨ ꯊꯥꯖꯗꯦ ꯏꯆꯟꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯇꯥꯗꯒ ꯄꯨꯜꯂꯒ ꯌꯨꯝ ꯑꯥꯔ ꯁꯤ ꯁꯤ ꯍꯧꯈꯤꯗꯣꯔꯦꯀꯣ ꯑꯩꯗꯤ ꯊꯥꯕꯨ ꯊꯥꯖꯗꯦ ꯏꯆꯟ ꯃꯪꯒꯣꯜ ꯑꯣꯏꯌꯨ ꯏꯆꯟ ꯑꯟꯖꯨ ꯋꯥꯎ ꯒꯨꯍꯥꯇꯤꯒꯤ ꯑꯩꯈꯣꯏ ꯁꯨꯖꯤꯇꯥ ꯕ꯭ꯂꯣꯛ ꯂꯥꯛꯑꯦ 6 ꯂꯥꯏꯛ ꯇꯧꯖꯔꯦ ꯑꯣꯖꯥ ꯊꯦꯡꯀ꯭ꯌꯨ ꯁꯨꯖꯤꯇꯥ ꯑꯩꯒꯤ ꯑꯦꯜꯕꯤ ꯂꯥꯛꯄꯤꯗꯨꯅ ꯊꯥꯒꯠꯆꯔꯤꯀꯣ ꯑꯣ ꯏꯕꯨꯡ ꯅꯍꯥꯟ ꯍꯥꯏꯕꯗꯣ ꯎꯔꯕꯣ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯁꯨꯖꯤꯇꯥ ꯕ꯭ꯂꯣꯛ ꯀꯔꯤ ꯃꯊꯦꯜ ꯍꯣꯠꯅꯒꯦ ꯉꯁꯤ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯏꯕꯨꯡ ꯅꯍꯥꯟ ꯍꯥꯏꯕꯗꯨ ꯎꯔꯕꯣ ꯀꯔꯤ ꯍꯥꯏꯕꯅꯣ ꯑꯩ ꯚꯥꯞ ꯂꯥꯝ ꯐꯪꯗ꯭ꯔꯦꯕꯣ ꯏꯆꯟ ꯑꯝꯇꯪ ꯍꯥꯏꯔꯧꯕ ꯑꯣ 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 ꯎꯔꯦ ꯉꯁꯤ ꯑꯂꯨ ꯄꯔꯊꯥ ꯆꯥꯕꯗꯣ ꯎꯔꯦ ꯑꯗꯨ ꯀꯩꯁꯨ ꯅꯠꯇꯦ ꯀꯩꯁꯨ ꯂꯥꯟꯅ ꯈꯜꯂꯨꯅꯨ ꯃꯤꯑꯣꯏꯕ ꯍꯥꯏꯁꯤꯗꯤ ꯏꯁꯣꯔꯅ
ꯂꯣꯏꯅ ꯁꯦꯝꯃꯛ ꯀꯣ ꯀꯩꯕ ꯃꯤꯛꯁ ꯎꯝ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯂꯩꯅ ꯂꯩꯔꯦ ꯑꯗꯨꯅꯤ ꯅꯃꯗ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯆꯟ ꯅꯪꯁꯨ ꯑꯗꯨ ꯃꯌꯥꯝ ꯋꯥꯔꯧ ꯌꯥꯗꯦꯀꯣ ꯅꯦꯠ ꯌꯥꯗꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯀꯣ ꯑꯩ ꯅꯍꯥꯟ ꯑꯩꯈꯣꯏ ꯅꯃꯗꯅ ꯇꯥꯃꯣꯈꯣꯜ 149ꯒꯤ ꯂꯩꯕꯅꯤ ꯅꯦꯠꯄꯦꯛ ꯑꯗꯣ ꯑꯩ ꯍꯥꯜꯂꯦꯕꯀꯣ ꯅꯦꯠꯄꯦꯛꯇꯣ 149ꯒꯤ ꯌꯥꯗꯦ ꯁꯨꯝ ꯅꯦꯠꯁꯦ ꯁꯨꯝ ꯎꯪꯉ ꯑꯗꯨꯝ ꯂꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯅꯦꯠ ꯍꯣꯏ ꯅꯦꯠ ꯁ꯭ꯂꯣ ꯑꯣꯏ ꯑꯗꯨꯅꯤ ꯁꯨꯅꯤꯇꯥ ꯅꯦꯠ ꯁ꯭ꯂꯣ ꯑꯣꯏ ꯑꯗꯨꯕꯨ ꯅꯦꯠ ꯌꯥꯗꯁꯨ ꯌꯥꯗꯅ ꯅꯣꯏ ꯃꯌꯥꯝ ꯂꯥꯛꯄꯤꯔꯤꯕꯁꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯑꯣꯏꯕ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯕꯨ ꯀꯥꯎꯕ ꯉꯝꯖꯔꯣꯏ ꯀꯣ ꯅꯦꯠ ꯌꯥꯗ꯭ꯔꯁꯨ ꯌꯥꯅ ꯃꯌꯥꯝ ꯂꯥꯛꯄꯤꯔꯤꯁꯦ ꯑꯩ ꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯊꯥꯒꯠꯆꯔꯤꯀꯣ ꯑꯩ ꯍꯔꯥꯎꯕ ꯃꯈꯩ ꯂꯩꯇꯦ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯀꯣ ꯃꯥꯗꯤ ꯑꯣꯖꯥꯒꯤ ꯏꯁꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏ ꯊꯥꯒꯠꯂꯤ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯁꯤꯇ ꯃꯃꯥꯕꯨ ꯀꯣ ꯇꯥꯝꯒꯣꯅ ꯈꯨꯔꯨꯝꯖꯔꯦꯅ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯏꯁꯩ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯍꯥꯏꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠ ꯁꯨꯝ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯁꯨꯝ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏꯀꯣ ꯑꯗꯣ ꯃꯃꯥꯅ ꯑꯩꯅ ꯍꯩꯇ ꯑꯣꯖꯥꯗꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯏ ꯁꯨꯁꯤꯇꯥ ꯑꯩ ꯉꯥ ꯊꯣꯡꯕ ꯊꯥꯒꯠꯆꯔꯤ ꯃꯃꯥꯕꯨ ꯗꯥꯡꯒꯣꯡꯒꯤ ꯑꯣꯖꯥꯒꯤ ꯑꯩꯅ ꯈꯣꯏꯔꯝꯖꯔꯦꯅ ꯍꯥꯏꯕꯤꯌꯨ ꯀꯣ ꯑꯩ ꯁꯣꯏꯃꯥꯜꯒꯤ ꯀꯥꯔꯣꯡꯗ ꯐꯝꯕ ꯍꯣꯃꯤꯌꯣꯄꯦꯇꯤꯛ ꯗꯥꯛꯇꯔ ꯑꯩꯈꯣꯏꯒꯤ ꯉꯥꯔꯤꯝꯐꯝ ꯇꯥꯗꯣ ꯍꯣꯔꯤꯃꯣꯟꯗꯣ ꯑꯩꯈꯣꯏ ꯇꯥꯗꯣꯅꯤ ꯃꯣꯏꯒꯤ ꯍꯦꯛ ꯄꯣꯛꯄ ꯑꯍꯟ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤꯗꯤ ꯑꯣꯖꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯠꯇ ꯁꯪꯀꯤꯔꯇꯟꯗ ꯍꯥꯏꯔꯒꯅ ꯒꯨꯔꯨꯗꯦꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯒꯨꯔꯨꯗꯦꯕꯒꯤ ꯃꯆꯥꯅꯤꯄꯥ ꯑꯍꯟꯅꯤ ꯑꯗꯨ ꯑꯩꯁꯦ ꯃꯅꯥꯎ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯂꯨꯅ ꯇꯧꯕ ꯑꯗꯨꯝꯕ ꯃꯥꯏ ꯇꯥꯗꯣꯛꯒ ꯏꯇꯩꯃꯒꯗꯀꯣ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯗꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯩ ꯁꯨꯖꯤꯇꯥ ꯑꯩ ꯀꯩꯒꯨꯝꯕ ꯒꯨꯍꯥꯇꯤ ꯂꯥꯛꯑꯗꯤ ꯁꯣꯏꯗꯅ ꯎꯅꯔꯒꯅꯤ ꯀꯣ
ꯍꯣꯏ ꯃꯥꯁꯨ ꯌꯦꯡꯉꯤ ꯂꯥꯏꯞꯁꯦ ꯑꯣꯖꯥꯒꯤ ꯑꯣꯏꯃ ꯁꯨꯖꯤꯇꯥꯒꯤ ꯃꯃꯥ ꯏꯅꯦ ꯑꯩ ꯆꯥꯛ ꯆꯥꯔꯤ ꯆꯥꯛ ꯆꯥꯅ ꯑꯩꯈꯣꯏ ꯏꯅꯦꯕꯨ ꯈꯣꯏꯔꯝꯖꯔꯤ ꯑꯩ ꯏꯆꯟ ꯁꯨꯖꯤꯇꯥꯅ ꯑꯩꯒꯤ ꯏꯁꯩ ꯇꯥꯕ ꯏꯅꯦꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯍꯥꯏꯕꯤꯕꯒꯤꯗꯃꯛꯇ ꯏꯅꯦꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯗ ꯊꯥꯒꯠꯆꯔꯤ ꯍꯩꯇ ꯍꯩꯇꯅ ꯌꯨꯝ ꯅꯥꯝ ꯁꯣꯝꯖꯕꯅꯤ ꯑꯗꯣ ꯑꯩꯅ ꯍꯩꯇ ꯍꯩꯇꯅ ꯁꯣꯟꯖꯕ ꯅꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯖꯤꯇꯥꯒꯤ ꯃꯃꯥ ꯏꯅꯦꯅ ꯅꯨꯡꯉꯥꯏ ꯊꯥꯒꯠꯄꯒꯤꯗꯃꯛꯇ ꯏꯅꯦꯕꯨ ꯍꯟꯅ ꯍꯟꯅ ꯈꯣꯏꯔꯝꯖꯔꯤ ꯏꯅꯦꯕꯨ ꯑꯣ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯕꯁꯟꯇ ꯂꯥꯛꯑꯦ ꯑꯣꯖꯥꯕꯨ ꯈꯣꯏꯔꯝꯖꯔꯤ ꯏꯅꯥꯎ ꯀꯔꯤ ꯃꯊꯦꯜꯅꯣ ꯑꯣꯖꯥ ꯉꯁꯤꯁꯨ ꯑꯩ ꯉꯥ ꯊꯣꯡꯕ ꯑꯣꯏꯅ ꯍꯣꯠꯅꯖꯔꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯣꯖꯥꯗꯤ ꯀꯔꯤ ꯍꯦꯟꯖꯥꯡ ꯑꯣꯏꯅꯣ ꯀꯔꯤ ꯃꯊꯦꯜ ꯍꯣꯠꯅꯕꯤꯕꯅꯣ ꯑꯩꯈꯣꯏ ꯑꯩꯈꯣꯏ ꯃꯃꯥꯁꯨ ꯏꯕꯨꯡꯅ ꯏꯁꯩ ꯁꯛꯄꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥ ꯍꯥꯏꯅ ꯂꯩ ꯌꯥꯏ ꯑꯣꯏꯃ ꯑꯆꯨꯝꯕꯔ ꯏꯆꯟ ꯑꯣꯍꯣ ꯑꯩ ꯏꯆꯟ ꯑꯟꯖꯨꯒꯤ ꯃꯃꯥꯅꯁꯨ ꯑꯩꯅ ꯁꯛꯄ ꯏꯁꯩꯁꯤ ꯅꯨꯡꯉꯥꯏ ꯍꯥꯏꯌꯦ ꯑꯣꯀꯦ ꯅꯨꯡꯉꯥꯏꯔꯦ ꯑꯩꯒꯤ ꯏꯆꯟ ꯑꯟꯖꯨꯒꯤ ꯃꯃꯥꯕꯨꯁꯨ ꯏꯕꯨꯡ ꯃꯪꯒꯣꯟꯅ ꯈꯣꯏꯔꯝꯖꯔꯦ ꯍꯥꯏꯕꯤꯌꯨ ꯏꯕꯨꯡꯅ ꯍꯩꯇ ꯍꯩꯇꯅ ꯁꯛꯆꯕꯗꯣ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯍꯥꯏꯕꯤꯕꯒꯤꯗꯃꯛꯇ ꯅꯕꯨꯡꯅ ꯍꯥꯏ ꯑꯩ ꯑꯦꯜꯕꯤꯗꯒ ꯃꯌꯥꯝ ꯃꯥꯡꯗ ꯕꯦꯟꯊꯧ ꯀꯧꯕ ꯏꯀꯥꯏꯔꯦꯀꯣ ꯑꯩ ꯕꯦꯟꯊꯧ ꯃꯁꯛ ꯎꯕꯗ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯤ ꯆꯨꯝꯊꯣꯡ ꯍꯣꯠꯅꯔꯦ ꯑꯣꯖꯥꯒꯤꯁꯦ ꯆꯨꯝꯊꯣꯡ ꯍꯣꯠꯅꯔꯦ ꯅꯅꯥꯎꯗꯤ ꯏꯀꯥꯏꯕ ꯄꯤꯕ ꯃꯥꯜꯂꯤꯀꯣ ꯅꯅꯥꯎꯅ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯍꯥꯏꯁꯤꯗ ꯑꯗꯣ ꯑꯣꯖꯥ ꯑꯗꯨꯝꯅ ꯍꯥꯏꯕꯤꯅꯨ ꯅꯅꯥꯎꯁꯨ ꯀꯥꯡꯁꯣꯏ ꯌꯥꯝ ꯄꯥꯝꯖꯩꯌꯦ ꯀꯣ ꯆꯨꯝꯊꯣꯡ ꯑꯁꯦ ꯑꯩꯁꯨ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯣ ꯅꯅꯥꯎꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯤꯜꯍꯥꯎꯁꯦ ꯈꯤꯇꯪ ꯊꯤꯖꯕꯗꯨꯅ ꯑꯣꯖꯥ ꯑꯩꯅ ꯉꯥꯁꯦ ꯂꯩꯔꯒ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯁꯨꯝ ꯆꯥꯖꯕꯅꯤꯀꯣ ꯈꯤꯇꯪ ꯈꯤꯇꯪ ꯇꯧꯔꯒ ꯑꯣꯖꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯅꯨ ꯑꯣꯖꯥꯁꯨ ꯅꯍꯥꯟ ꯁꯥ ꯊꯣꯡꯕ ꯆꯥꯈꯤꯕꯅꯤ ꯂꯥꯏꯔꯕ ꯍꯥꯏꯕꯤꯅꯨꯗ ꯑꯣꯖꯥ ꯍꯧꯖꯤꯛꯇ ꯂꯥꯏꯔꯕꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅꯦ ꯂꯥꯏꯔꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅꯤ ꯑꯣꯖꯥ ꯑꯣꯖꯥꯗꯤ ꯂꯥꯏꯔꯕ ꯅꯠꯇꯦ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯦ ꯃꯃꯥꯅ ꯑꯇꯩꯁꯨ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯏꯁꯩ ꯊꯥꯒꯠꯂꯛꯎ ꯍꯥꯏꯔꯦ ꯑꯣꯖꯥ ꯑꯣ ꯑꯩ ꯊꯥꯡꯒꯠꯂꯛꯀꯅꯤ ꯑꯗꯣ ꯁꯨꯖꯤꯇꯥ ꯑꯩꯅꯗꯤ ꯀꯣ ꯂꯨꯍꯣꯡꯕ ꯈꯪꯗꯦ ꯁꯣꯔꯥꯠꯀꯟ ꯃꯌꯥꯏꯗ ꯂꯦꯞꯅ ꯁꯛꯄꯅꯤꯅ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣ ꯂꯧꯕꯒꯤ ꯆꯥꯟꯁꯁꯦ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯤ ꯑꯅꯥ ꯆꯠꯄꯅꯤꯅ ꯃꯤꯅ ꯀꯔꯤ ꯈꯟꯈꯤꯗꯒꯦ ꯍꯥꯏꯅꯀꯣ ꯑꯗꯨꯕꯨ ꯃꯇꯥ ꯆꯥꯕꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩ ꯊꯥꯡꯒꯠꯂꯒ ꯏꯅꯦ ꯍꯣꯏ ꯃꯌꯥꯝ ꯇꯥꯟꯅꯕꯒꯤ ꯉꯝꯅꯕ ꯑꯩ ꯍꯣꯠꯅꯖꯒꯦ ꯕꯦꯟꯙꯧ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯅꯣ ꯑꯆꯨꯝꯕꯅꯤ ꯏꯕꯨꯡ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯌꯥꯎꯕꯗꯣ ꯏꯕꯨꯡꯅ ꯏꯁꯩ ꯁꯛ ꯎꯕꯗꯣ ꯑꯗꯨꯃ ꯅꯨꯃꯤꯠꯀꯤ ꯇꯥꯏ ꯍꯥꯏ ꯑꯣ ꯑꯣꯏꯃ ꯍꯣꯏ ꯏꯅꯦꯅ ꯌꯥꯝ ꯄꯥꯝꯖꯔꯨꯕ ꯍꯥꯏꯇꯥꯔꯦ ꯑꯣ ꯑꯩꯒꯤ ꯏꯆꯟ ꯔꯦꯕꯤꯇꯥ ꯍꯧꯖꯤꯛꯇ ꯕꯦꯟꯙꯧ ꯂꯥꯛꯑꯀꯥꯟꯗ ꯊꯣꯛꯂꯛꯏꯕ ꯉꯁꯥꯏꯒꯤ ꯅꯕꯨꯡꯅ ꯍꯨꯃꯥꯡ ꯇꯥꯡꯉꯤ ꯑꯦꯜꯕꯤ ꯊꯥꯏꯁꯤ ꯅꯪ ꯂꯥꯛꯇꯕꯀꯣ ꯕꯦꯟꯙꯧ ꯂꯥꯛꯄ ꯉꯥꯏꯔꯤꯅꯤ ꯑꯩ ꯕꯦꯟꯙꯧ ꯀꯀꯥ ꯆꯥꯛ ꯆꯥꯕꯁꯦ ꯍꯥꯏꯐꯦꯠ ꯀꯨꯏꯔꯦ ꯕꯦꯟꯙꯧ ꯑꯗꯨꯗꯤ ꯅꯪ ꯀꯀꯥꯗꯒꯤ ꯕꯦꯟꯙꯧꯅ ꯑꯃꯨꯛ ꯅꯨꯡꯁꯤꯕ ꯍꯦꯜꯂꯦꯅꯦꯀꯣ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯨ ꯀꯅꯥꯗꯨꯅ ꯍꯥꯏꯁꯤꯅ ꯑꯗꯨꯅꯤ ꯏꯆꯟ ꯑꯟꯖꯨ ꯀꯀꯥ ꯉꯁꯤꯒꯤ ꯀꯃꯟꯗꯅ ꯂꯧꯁꯤꯡ ꯄꯨꯝꯅꯃꯛ ꯈꯟꯖꯤꯜꯂꯦ ꯀꯀꯥ ꯍꯟꯖꯤꯜꯂꯦ ꯀꯀꯥ ꯔꯦꯕꯤꯇꯥ ꯃꯥꯁꯨ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯑꯗꯣ ꯑꯩꯗꯤ ꯏꯆꯟ ꯑꯟꯖꯨ ꯑꯩꯈꯣꯏ ꯕꯦꯟꯙꯧꯁꯦ ꯑꯦꯜꯕꯤꯗ ꯕꯦꯟꯙꯧ ꯀꯧꯕ ꯏꯀꯥꯏꯔꯦꯀꯣ ꯑꯩ ꯕꯦꯟꯙꯧꯒꯤ ꯐꯦꯁꯕꯨꯛ ꯎꯔꯨꯕꯗꯒꯤꯀꯣ ꯑꯩ ꯃꯁꯨ ꯕꯦꯟꯙꯧ ꯎꯕꯗ ꯍꯥꯏꯁꯤꯅꯤ ꯍꯥꯏꯉꯥꯏ ꯂꯩꯇꯦ ꯑꯩ ꯂꯞ ꯁꯤꯝꯕꯣꯜ ꯑꯩꯅ ꯕꯦꯟꯙꯧ ꯀꯧꯕꯁꯤ ꯏꯀꯥꯏꯔꯦ ꯃꯌꯥꯝ ꯃꯥꯅꯀꯣ ꯑꯩꯈꯣꯏ ꯕꯦꯟꯙꯧ ꯇꯧꯔꯨꯗꯕ ꯈꯪꯉꯕ ꯑꯗꯣ ꯑꯩꯈꯣꯏ ꯔꯦꯕꯤꯇꯥ ꯀꯀꯥꯇꯪ ꯑꯝꯇ ꯍꯥꯏꯖꯒꯦ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯟꯗꯤ ꯕ꯭ꯂꯣꯛ ꯕꯦꯟꯙꯧ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯑꯟꯖꯨ ꯃꯗꯒꯤꯗꯤ ꯁꯨꯖꯤꯇꯥ ꯕ꯭ꯂꯣꯛ ꯑꯗꯨ ꯅꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯀꯀꯥꯒꯤ ꯇꯔꯞꯇꯒꯤ ꯏꯆꯟꯗ ꯀꯀꯥꯅ ꯍꯥꯏꯔꯤ
ꯀꯣ ꯂꯩꯔꯤꯕ ꯕꯦꯟꯊꯧꯒꯁꯦ ꯌꯥꯝ ꯐꯕ ꯕꯦꯟꯊꯧꯅꯤ ꯑꯃꯁꯨ ꯑꯩꯒꯤ ꯏꯆꯟ ꯑꯟꯖꯨ ꯁꯨꯖꯤꯇꯥ ꯕ꯭ꯂꯣꯛ ꯑꯗꯣ ꯅꯪꯅ ꯆꯦꯅꯦꯜ ꯄꯥꯏꯔꯝꯗꯕ ꯇꯥꯔꯒꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯦ ꯅꯕꯨꯡ ꯀꯀꯥꯅ ꯀꯀꯥ ꯃꯪꯒꯣꯜꯅ ꯏꯆꯟꯅ ꯍꯥꯏꯖꯔꯤꯀꯣ ꯕꯦꯟꯊꯧ ꯏꯕꯨꯡ ꯅꯟꯗꯨꯗꯤ ꯐꯦꯁꯕꯨꯛꯇ ꯅꯩꯕꯅꯤꯀꯣ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯕꯦꯟꯊꯧꯅ ꯐꯦꯁꯕꯨꯛ ꯅꯩꯕꯗꯅꯦ ꯏꯕꯨꯡꯗꯤ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯑꯦꯜꯕꯤꯗ ꯕꯦꯟꯊꯧ ꯀꯧꯕ ꯏꯀꯥꯏꯔꯦ ꯕꯦꯟꯊꯧ ꯀꯀꯥ ꯄꯥꯎꯈꯨꯝ ꯄꯤꯅꯤꯡꯗꯣꯔꯕꯅꯤ ꯕꯦꯟꯊꯧ ꯑꯣ ꯑꯟꯖꯨ ꯅꯪ ꯁꯤꯒꯦꯔꯥ ꯉꯥꯁꯤꯡ ꯍꯥꯏꯔꯤꯁꯦ ꯀꯔꯤ ꯉꯥꯅꯣ ꯑꯣ ꯉꯥꯁꯤꯡ ꯍꯥꯏꯔꯤꯁꯦ ꯑꯣꯖꯥ ꯔꯧ ꯍꯥꯏꯕꯅꯤꯀꯣ ꯔꯧ ꯑꯃꯨꯕꯗꯣ ꯔꯧ ꯍꯥꯏꯕꯅꯤ ꯑꯣꯖꯥ ꯉꯥꯁꯤꯡ ꯍꯥꯏꯔꯤꯁꯦ ꯀꯔꯤ ꯉꯥꯅꯣ ꯑꯣꯖꯥ ꯔꯧ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯣꯖꯥ ꯑꯩ ꯆꯠꯂꯒꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤꯀꯣ ꯒꯨꯗ ꯅꯥꯏꯠ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯁꯨꯖꯤꯇꯥ ꯊꯦꯡꯀ꯭ꯌꯨ ꯅꯪꯅ ꯉꯥꯏꯍꯥꯛ ꯊꯕꯛ ꯀꯥꯏꯊꯣꯛꯄꯤꯔꯒ ꯅꯕꯨꯡꯒꯤ ꯑꯦꯜꯕꯤ ꯂꯥꯛꯄꯤꯕꯩꯗꯃꯛꯇꯅꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯅꯕꯨꯡꯁꯨ ꯑꯦꯅꯤ ꯃꯇꯝꯗ ꯏꯆꯟꯕꯨ ꯁꯞꯄꯣꯔꯠ ꯇꯧꯖꯒꯦ ꯀꯣ ꯉꯥꯏꯍꯥꯛ ꯂꯥꯛꯑꯝꯕꯩꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯒꯨꯗ ꯅꯥꯏꯠ ꯏꯆꯟꯗꯤ ꯊꯕꯛ ꯀꯟꯕ ꯃꯤꯅꯤꯀꯣ ꯑꯩ ꯈꯪꯉꯤ ꯒꯨꯗ ꯅꯥꯏꯠ ꯅꯟꯗꯨ ꯑꯩ ꯁꯤꯡꯗꯦꯀꯣ ꯍꯥꯏ ꯁꯤꯅꯤꯡꯗꯦꯀꯣ ꯍꯥꯏ ꯀꯅꯥ ꯁꯪꯒꯣꯝ ꯊꯛꯀꯅꯤ ꯏꯆꯟ ꯑꯟꯖꯨ ꯅꯪ ꯊꯛꯀꯗ꯭ꯔꯥ ꯕꯦꯟꯗꯧꯒꯤ ꯁꯪꯒꯣꯝꯁꯦ ꯍꯨꯏ ꯃꯉꯥ ꯇꯔꯨꯛ ꯊꯛꯄ ꯁꯪꯒꯣꯝ ꯊꯛꯀꯗ꯭ꯔꯥ ꯍꯪꯉꯦꯁꯦ ꯑꯩꯈꯣꯏ ꯕꯦꯟꯊꯧꯅꯒ ꯐꯦꯁꯕꯨꯛꯇ ꯉꯥꯎꯕꯁꯤꯗꯤ ꯌꯥꯕ ꯂꯂꯂꯥ ꯀꯥꯏ ꯃꯁꯛ ꯉꯩꯁ ꯇꯧꯅ ꯑꯩꯈꯣꯏ ꯕꯦꯟꯊꯧꯅꯒ ꯉꯥꯎꯊꯔꯛꯄꯁꯤꯗꯤꯕꯣ ꯂꯣꯏꯔꯦ ꯍꯥꯏꯁꯤꯗꯤꯕꯣ ꯅꯥꯅꯥ ꯀꯅꯥ ꯁꯪꯒꯣꯝ ꯊꯛꯀꯅꯤ ꯅꯥꯅꯥ ꯎꯔꯦꯗꯅ ꯕꯦꯟꯗꯧꯒꯤ ꯁꯪꯒꯣꯝ ꯃꯄꯤꯗꯨꯅ ꯐꯕꯅꯤꯅ ꯃꯤꯄꯨꯔ ꯅꯥꯟꯅ ꯍꯥꯏꯔꯦ ꯑꯟꯖꯨ ꯍꯥꯏꯔꯤꯁꯦ ꯕꯤꯁꯣꯆꯟꯗ꯭ꯔꯒꯤ ꯅꯨꯄꯤꯗꯨꯔꯥ ꯕꯤꯁꯣꯆꯟꯗ꯭ꯔ ꯍꯥꯏꯕꯁꯤ ꯑꯣꯖꯥ ꯀꯅꯥꯕꯨꯅꯣ ꯑꯩ ꯑꯣꯖꯥꯒꯤꯁꯦ ꯚꯥꯞ ꯇꯥ ꯉꯝꯗ꯭ꯔꯦ ꯃꯁꯨ ꯆꯥꯛ ꯆꯥꯕꯗ ꯋꯥ ꯌꯥꯝ ꯉꯥꯡꯂꯦꯗ ꯑꯃꯨꯕꯗꯣ ꯑꯣꯟꯕꯅꯤ ꯀꯔꯤ ꯑꯃꯨꯕꯗꯣ ꯑꯣꯟꯕꯅꯤ ꯍꯥꯏꯁꯦ ꯀꯔꯤ ꯍꯥꯏꯅꯣ ꯕꯦꯟꯗꯧ ꯃꯣꯃꯣ ꯉꯥꯡꯒꯅꯨꯀꯣ ꯑꯣꯖꯥꯒꯤ ꯀꯩꯅꯣꯁꯦ ꯑꯩ ꯚꯥꯞ ꯇꯥ ꯉꯝꯗ꯭ꯔꯦ ꯕꯤꯁꯣꯆꯟꯗ꯭ꯔ ꯍꯥꯏꯕꯁꯤ ꯀꯗꯥꯏꯒꯤꯅꯣ ꯑꯣꯀꯦ ꯑꯣꯖꯥ ꯁꯣꯔꯤ ꯑꯟꯖꯨ ꯍꯥꯏꯁꯦ ꯕꯤꯔꯆꯟꯗ꯭ꯔꯒꯤ ꯅꯨꯄꯤꯗꯨꯔꯥ ꯆꯨꯝꯃꯤ ꯑꯩꯅ ꯕꯤꯁꯣꯆꯟꯗ꯭ꯔ ꯍꯥꯏꯔꯨꯔꯦ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯇꯥꯗ ꯕꯤꯔꯆꯟꯗ꯭ꯔꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯑꯩꯒꯤꯗꯤ ꯏꯆꯟꯅꯤ ꯀꯣ ꯑꯟꯖꯨ ꯍꯥꯏꯁꯦ ꯆꯨꯝꯃꯤ ꯃꯅꯤ ꯑꯣꯖꯥ ꯕꯁꯟꯇꯥ ꯍꯥꯏꯔꯦ ꯑꯩꯒꯤ ꯏꯆꯟ ꯑꯟꯖꯨꯔ ꯆꯨꯝꯃꯤ ꯕꯦꯟꯙꯧ ꯆꯥꯔꯦ ꯑꯩ ꯀꯥꯔꯦꯟꯁꯨ ꯂꯥꯛꯇꯦ ꯑꯩ ꯁꯤꯗꯣꯔꯦ ꯕꯦꯟꯙꯧ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯀꯥꯏꯅ ꯂꯥꯛꯇꯣ ꯀꯥꯏꯗꯦꯗ ꯀ꯭ꯋꯥꯇꯣ ꯀꯥꯡꯅ ꯁꯨꯝ ꯍꯨꯝꯃꯨ ꯑꯍꯟ ꯑꯣꯏꯔꯗꯤ ꯀꯥꯔꯦꯟ ꯃꯊꯧ ꯇꯥꯗꯦꯅ ꯕꯦꯟꯗꯧ ꯊꯥꯡꯃꯩꯕꯟ ꯊꯥꯜꯂꯒ ꯐꯤ ꯑꯃ ꯄꯥꯏꯔ ꯁꯨꯝ ꯍꯨꯝꯃꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯁꯟꯇꯁꯤ ꯑꯩꯈꯣꯏ ꯇꯥꯗ ꯕꯤꯔꯆꯟꯗ꯭ꯔ ꯈꯪꯕꯤꯔꯦꯀꯣ ꯀꯃꯥꯏꯅ ꯈꯪꯗꯣꯏꯖꯥꯠꯅꯣ ꯃꯅꯤꯄꯨꯔ ꯏꯝꯐꯥꯜꯗꯩ ꯈꯪꯅꯔꯛꯄ꯭ꯔꯥ ꯑꯩꯈꯣꯏ ꯑꯣꯖꯥꯕꯨ
Oh, blue sky lae. Tamgon kari ahau bono. Ngat honge ngasidi. Nang kayang chage. Tade sida sidore. Anjugi channel su yengi. Oh, thank you oja. Agi jan anjugi channel yengi bida magda oja busu haninga den thagachari. Basanta haise ta khare. Benhong nandina. Ibung oja basanta se Manipurgi du oidoira. Oja basanta se isai sakpa oja basanta natre oja di college ki lecturer ni hai ko aigonda isai sakpa oja basanta di natra marayan khale oja basanta nate oja basanta se Manipurgi du oidoira. Manipudi Manipurgi ni adubu oja se isai sakpa di nate college ki lecturer ni blue sky kari mati kari hinjang chai ngasi ado aigi su ngani jamna hawa male ado ko blue sky tai ke gum haige mathakta Nandi block ani subada Anju Sagapam nang connect na brase oja thank you haita semjaba video ni oja wow yam nungsi aigi jangi wahi machu chak chaba loibada amado olani beno ondri ngai lo shalage Aidi Assam da leiba Manipuri sing channel lona yengi ojabu haninga leitana nanau mangon thagachari kasagi chinau myam pariba channel nungai taba ojana yembi damakta ojabu nanau mangona kasadagi haninga dai insang chage ado blue ai ha tause Anju Sagapam Nandi block ko asinang connect lebra leita taragadi nang connect to jam phaba ichan iche matani mi gonda miti machabu rabadi support to matani ado nang na karigumba connect dem da taragadi nang connect piro comment tham ko soidna moi back torokani aduga blue pi badi jadre ne jada bari to mobile degni ko Anju alu metpa paisa nai alu metpa paisa nai ko ukibagum tawe haiba ngamdre ke ado fare bendhau lore he ke ba kalukana haumai humu haidoi ado nandu henjale ko nang hai ado blue ai ha tause haji Nandi block amaso Anju Sagapam nang saptoro ko aduga comment tharamo moi sodan back torokani nang comment do haramo ado ko bendhau Nandi amaso ichan Anju blue sky art block se aigi nungsiraba inaw ni ko kasagi he ko khunmak ta leba inaw ni jamna phaba inaw ni magu channel pa baje kuire ado ichan Anju na su bendhau Nandi na su support to biramo ado gedi aigi channel rebita hariba blue sky se boto bio aina Manipurgi akoi oja basanta busu nanaw mangona hanana khoramjari makhada ojagi makha laksari ba blue sky art block se oja asisu aigi inaw sing thoe khangna ba akoi lekai amatagi ni ado ojana su channel paidraga su ojana support to biram haiba phamsi nanaw mangona ojai phamda haijari Bendhau Nandi tai ko soidren tawni tamangon thank you ado soidren tawni haire ichan Anju blue sky art block se
ꯏꯆꯟꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯕꯦꯟꯙꯧꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯔꯦꯕꯤꯇꯥ ꯅꯪ ꯇꯥꯕ꯭ꯔꯣ ꯅꯪ ꯅꯍꯥꯟ ꯇꯧꯈ꯭ꯔꯕ ꯕ꯭ꯂꯨ ꯁ꯭ꯀꯥꯠꯁꯦ ꯀꯔꯤꯝ ꯈꯨꯝꯗꯕꯤ ꯃꯁꯤ ꯃꯤꯁꯦ ꯃꯤꯅ ꯉꯥꯡꯉꯒ ꯃꯥ ꯁꯣꯏꯔꯒꯗ ꯃꯥꯅ ꯌꯦꯠꯂꯒꯗꯤ ꯉꯥꯏ ꯂꯩꯗꯣꯏꯕ ꯑꯗꯣ ꯇꯥꯗꯦ ꯃꯁꯨ ꯍꯥꯏ ꯕꯦꯟꯙꯧ ꯀꯥꯔꯟ ꯉꯥꯡꯒꯅꯨ ꯕꯦꯟꯙꯧꯒꯤ ꯃꯊꯛꯇ ꯕ꯭ꯂꯨ ꯁ꯭ꯀꯥꯠꯇꯣ ꯕꯦꯟꯙꯧ ꯅꯪ ꯈꯪꯉꯅꯤ ꯑꯝꯇꯪ ꯆꯪꯉꯣ ꯕꯦꯟꯙꯧ ꯁꯣꯏꯗꯅ ꯃꯥ ꯁꯞꯄꯣꯔꯠ ꯇꯧꯔꯅꯤ ꯕꯦꯟꯙꯧꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯀꯣ ꯇꯧꯗ꯭ꯔ ꯕꯦꯟꯙꯧ ꯌꯦꯡꯉꯨꯀꯣ ꯕꯦꯟꯙꯧ ꯀ꯭ꯋꯥꯁꯨ ꯄꯤꯖꯔꯣꯏ ꯅꯔꯩꯗ ꯊꯔꯛꯀꯗꯣꯏꯅꯤ ꯀ꯭ꯋꯥ ꯄꯤꯖꯗꯕꯤꯗ ꯃꯌꯥꯝ ꯁꯣ ꯈꯥꯏꯕ ꯁꯦ ꯁꯣꯏꯁꯦ खाली प्लेट ꯕꯨꯂꯤꯁꯀꯥꯟ ꯍꯤꯍꯤꯅꯣ ꯈꯔꯦ ꯑꯗꯨꯅꯤ ꯕꯦꯟꯙꯧ ꯑꯩꯒꯤꯗꯤ ꯆꯦꯅꯦꯜ ꯄꯥꯏꯒꯦꯔꯥ ꯄꯥꯏꯔꯣꯏꯔꯥ ꯍꯥꯃꯨꯛꯁꯨ ꯄꯤꯔꯣꯏ ꯕꯦꯟꯙꯧ ꯍꯥꯃꯨꯛꯁꯨ ꯄꯤꯟꯗꯦ ꯉꯁꯤꯡꯒꯤ ꯖꯥꯡꯅꯦꯟ ꯁꯔꯨꯗꯣ ꯃꯁꯥꯗ ꯆꯨꯞꯄꯤꯃꯤ ꯑꯩꯗꯤ ꯆꯦꯅꯦꯜ ꯄꯥꯏꯒꯦꯔꯥ ꯄꯥꯏꯔꯣꯏꯔꯥ ꯑꯩꯗꯤ ꯃꯩꯇꯩ ꯃꯆꯥ ꯑꯣꯏꯗꯤ ꯂꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯔꯦ ꯁꯞꯄꯣꯔꯠ ꯇꯧꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯕꯦꯛ ꯇꯧ ꯇꯧꯗꯕ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯗꯨꯏꯗꯤ ꯑꯩ ꯑꯗꯨꯒꯤ ꯋꯥꯔꯤꯗꯤ ꯆꯥꯎꯊꯣꯛꯅ ꯍꯥꯏꯖꯒꯦ ꯑꯩ ꯆꯦꯅꯦꯜꯁꯤꯒ ꯑꯩꯅ ꯇꯧꯗꯕ ꯃꯤ ꯌꯥꯎꯗꯕ꯭ꯔꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯇꯧꯔꯛꯇꯕ ꯃꯌꯥꯝ ꯂꯩ ꯑꯗꯣ ꯑꯩ ꯉꯁꯤꯐꯥꯎ ꯍꯥꯏꯖꯗꯦ ꯑꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯥꯎꯅꯁꯨ ꯇꯧꯔꯝꯗꯕꯁꯨ ꯌꯥꯏ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯅꯟꯗꯨ ꯅꯣꯏꯒꯤ ꯗꯣꯛ ꯃꯆꯥꯗꯣ ꯑꯩ ꯑꯃ ꯄꯥꯝꯃꯤꯕꯣ ꯑꯦꯁ ꯄꯩꯁꯥ ꯗꯤꯃꯥꯟ ꯇꯧꯔꯛꯑꯅꯤ ꯏꯆꯟ ꯑꯟꯖꯨ ꯃꯥꯏ ꯗꯣꯛ ꯃꯆꯥ ꯂꯩꯕꯥꯛ ꯈꯔꯣꯏ ꯃꯥꯟꯕꯗꯣ ꯎꯆꯤ ꯈꯔꯣꯏ ꯃꯥꯟꯕꯗꯣ ꯂꯨꯄꯥ 1,000,000ꯒ ꯍꯥꯏ ꯕꯦꯟꯙꯧ ꯅꯟꯗꯤꯒꯤ ꯍꯨꯏ ꯃꯆꯥꯗꯣ ꯗꯣꯛ ꯃꯆꯥꯗꯣ ꯂꯨꯄꯥ 1,000,000ꯒ ꯍꯥꯏꯕꯅꯤ ꯏꯆꯟ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤꯅꯦ ꯏꯆꯟꯒꯤ ꯔꯦꯜ ꯂꯝꯕꯤꯗꯣ ꯑꯗꯨꯒ ꯍꯨꯏ ꯃꯆꯥ ꯑꯃ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯄꯗꯅꯦ ꯐꯥꯔ ꯂꯣꯏꯌꯨ ꯍꯣꯏꯃꯥ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯁꯨ ꯁꯦ ꯃꯤꯒꯤ ꯁꯔꯨꯁꯨ ꯆꯨꯞꯄ꯭ꯔꯣ ꯃꯤ ꯁꯔꯨ ꯕꯦꯟꯙꯧ ꯁꯦꯠ ꯂꯩꯁꯦ ꯃꯤꯒꯤ ꯁꯔꯨ ꯑꯣꯍꯣ ꯏꯕꯨꯡꯉꯣ ꯑꯩꯁꯨꯅꯦ ꯃꯄꯤꯗꯣ ꯏꯁꯨ ꯂꯩꯕꯅꯤ ꯑꯣꯍꯣ ꯏꯕꯨꯡꯉꯣ ꯑꯩꯁꯨꯅꯦ ꯃꯄꯤꯗꯣ ꯏꯁꯨ ꯂꯩꯕꯅꯤ ꯅꯟꯗꯨ ꯑꯁꯦꯡꯕꯔꯣ ꯂꯧꯕ ꯂꯥꯛꯎ ꯑꯟꯖꯨ ꯍꯥꯏ ꯑꯗꯨꯝ ꯍꯥꯏꯁꯜꯂꯤꯃꯤꯁꯦ ꯏꯆꯟ ꯅꯍꯥꯟꯅ ꯍꯨꯏ ꯌꯣꯜ ꯂꯣꯏꯔꯃꯤ ꯃꯥ ꯅꯟꯗꯤ ꯑꯁꯦꯡꯅꯦ ꯅꯍꯥꯟꯅ ꯍꯨꯏ ꯌꯣꯜ ꯂꯣꯏꯔꯦ ꯂꯨꯄꯥ ꯂꯤꯁꯤꯡꯅ ꯑꯗꯨꯅꯤ ꯃꯥꯅ ꯍꯨꯏꯒꯤ ꯁꯪꯒꯣꯝ ꯊꯛꯏ ꯍꯥꯏꯗꯣ ꯍꯨꯏ ꯁꯪꯒꯣꯝ ꯊꯛꯃꯟꯗꯅ ꯃꯥ ꯐꯦꯁꯕꯨꯛꯇ ꯂꯣꯏꯔꯦ ꯃꯁꯝ ꯃꯅꯥꯁꯦ ꯐꯔ ꯐꯔ ꯄꯥꯏꯔꯦꯗꯅꯀꯣ ꯏꯁꯩꯒꯁꯦ ꯄꯨꯔꯥ ꯑꯗꯨꯝ ꯍꯥꯏ ꯐꯥꯏ ꯏꯁꯩ ꯃꯛꯇꯅꯤ ꯃꯥꯅ ꯁꯛꯏꯁꯦ ꯍꯣꯏ ꯑꯟꯖꯨ ꯍꯥꯏ ꯑꯦ ꯁꯤ ꯇꯨꯃꯤꯟꯅ ꯃꯈꯨꯠꯁꯤꯗ ꯈꯜꯂꯤꯁꯤ ꯃꯃꯤꯡ ꯏꯁꯜꯂ ꯃꯈꯨꯠ ꯍꯥꯏ ꯇꯧ ꯂꯩꯕ ꯅꯟꯗꯨ ꯂꯥꯛꯑꯗꯤ ꯄꯤꯔꯣꯏꯁꯦ ꯑꯩꯗꯤ ꯃꯤꯖꯣꯔꯥꯝꯗ ꯍꯨꯏ ꯌꯣꯟꯕ ꯆꯠꯂꯅꯤ ꯃꯤꯖꯣꯔꯥꯝ ꯍꯨꯏ ꯌꯣꯟ ꯆꯠꯄꯩ ꯅꯍꯥꯟ ꯐꯥꯏꯗꯨ ꯎꯔꯕ ꯁꯨꯅꯥꯏꯗ ꯕꯦꯟꯙꯧ ꯅꯈꯨꯠ ꯅꯈꯣꯡ ꯄꯨꯜꯂꯒꯅꯦ ꯃꯦꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯆꯔꯛꯀꯅꯤ ꯕꯦꯟꯙꯧ ꯃꯤꯖꯣꯔꯥꯝꯗ ꯍꯨꯏ ꯄꯨꯕꯩ ꯅꯍꯥꯟ ꯃꯌꯥꯝ ꯐꯥꯔꯝꯃꯤ ꯀꯩꯅꯣꯗ ꯁꯨꯅꯥꯏ ꯔꯣꯠꯇ ꯃꯁꯨꯅ ꯍꯨꯏ 2 ꯄꯤꯌꯨ ꯍꯥꯏ ꯂꯨꯄꯥ 2,000,000
ꯏꯆꯟ ꯅꯪꯁꯨ ꯅꯕꯨꯡꯗꯤ ꯕꯦꯟꯊꯧꯗꯤ ꯍꯨꯏ ꯂꯧꯔꯔꯣꯏꯀꯣ ꯑꯩꯈꯣꯏꯁꯨ ꯔꯦꯜ ꯂꯝꯕꯤ ꯆꯠꯂꯤꯅꯀꯣ ꯃꯗꯨꯒ ꯍꯨꯏ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯂꯥꯛꯑꯦꯕ ꯑꯗꯨꯒ ꯑꯃ ꯐꯥꯔꯒ ꯂꯣꯏꯔꯦ ꯐꯥꯔꯁꯨ ꯐꯔꯦ ꯇꯥꯃꯒꯣꯟ ꯐ꯭ꯔꯣꯟ ꯀꯦꯃꯦꯔꯥꯗꯨ ꯕ꯭ꯂꯨ ꯑꯣꯏꯕꯒꯨꯝ ꯇꯧꯋꯦ ꯐꯤ ꯑꯃ ꯄꯥꯏꯔꯒ ꯇꯩꯊꯣꯛꯄꯤꯌꯣ ꯒꯦꯔꯥ ꯇꯩꯊꯣꯛꯄꯤꯒꯦꯔꯥ ꯃꯌꯦꯛ ꯁꯦꯡꯅꯕ ꯇꯩꯊꯣꯛꯏꯃꯤꯅꯦ ꯉꯁꯥꯏꯅ ꯇꯩꯊꯣꯛꯈ꯭ꯔꯕꯃꯤꯅꯦ ꯈꯪꯗꯦ ꯅꯦꯠꯁꯤ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯋꯤꯔꯥ ꯈꯪꯗꯦꯕ ꯕꯦꯛ ꯀꯦꯃꯦꯔꯥ ꯉꯁꯥꯏꯅ ꯇꯩꯊꯣꯛꯈ꯭ꯔꯕꯅꯦꯕ ꯑꯩ ꯉꯁꯥꯏꯅ ꯇꯩꯊꯣꯛꯈ꯭ꯔꯕꯃꯤꯅꯦ ꯀꯦꯃꯦꯔꯥ ꯁꯦꯡꯗꯦ ꯍꯥꯏꯔꯣ ꯀꯦꯃꯦꯔꯥꯗ ꯉꯁꯥꯏꯅ ꯇꯩꯊꯣꯛꯑꯝꯃꯤ ꯁꯤ ꯁꯦꯡꯉꯕ ꯌꯦꯡꯉꯣ ꯅꯟꯗꯨꯗꯤ ꯐꯣꯇꯣꯒꯤ ꯄꯣꯁ ꯌꯥꯝꯅ ꯍꯩꯕꯅꯤ ꯀꯣ ꯏꯕꯨꯡ ꯑꯁ ꯍꯥꯏꯁꯦ ꯕꯦꯟꯗꯧꯒ ꯀꯧꯅꯤꯡꯗꯦ ꯕꯦꯟꯙꯧ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯅꯃꯛ ꯀꯧꯗꯕꯅꯤ ꯀꯩ ꯍꯥꯏꯕ ꯃꯤꯡꯒꯧꯅ ꯕꯦꯟꯙꯧ ꯀꯧꯐꯝ ꯊꯣꯛꯂꯁꯨ ꯅꯣꯡꯃꯇꯁꯨ ꯅꯨꯃꯤꯠ ꯊꯥ ꯎꯕ ꯑꯩꯅ ꯍꯥꯜꯂꯤ ꯕꯦꯟꯙꯧ ꯋꯥꯎ ꯑꯃꯁꯨ ꯍꯅꯨꯕꯤ ꯑꯃ ꯊꯣꯛꯂꯛꯑꯦ ꯃꯆꯨꯒꯤ ꯐꯣꯟꯗꯣ ꯍꯣꯡꯕꯅꯤ ꯑꯗꯨꯒꯤꯅꯤ ꯑꯣꯏꯃ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯃꯁ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯍꯣꯏ ꯕꯦꯟꯙꯧ ꯍꯣꯡꯉꯤ ꯑꯩꯁꯦ ꯂꯨꯄꯥ ꯂꯤꯁꯤꯡ 53ꯇꯅꯤ ꯕꯦꯟꯙꯧ ꯑꯩ ꯃꯣꯕꯥꯏꯜꯁꯦ ꯕꯦꯟꯙꯧꯒꯤꯗꯅ ꯂꯨꯄꯥ 1,600 ꯄꯤꯑꯕ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤꯅꯦ ꯕꯦꯟꯙꯧ ꯄꯥꯏ ꯃꯣꯕꯥꯏꯜꯗꯣ ꯕ꯭ꯂꯨ ꯈꯔ ꯁꯦꯡꯉꯕꯣ ꯑꯗꯣ ꯏꯆꯟ ꯅꯪꯁꯨ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯈꯤꯕ ꯇꯥꯔꯦꯀꯣ ꯅꯦꯠꯅ ꯌꯥꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯕ꯭ꯂꯨ ꯏꯁꯀꯥꯔꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯃꯥ ꯁꯣꯏꯗꯅ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯅꯤ ꯕꯦꯟꯗꯧ ꯏꯆꯟꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯊꯦꯡꯀ꯭ꯌꯨ ꯃꯁ ꯊꯥꯒꯠꯆꯔꯤ ꯔꯦꯕꯤꯇꯥ ꯉꯁꯤ ꯀꯩꯕ ꯅꯪ ꯆꯍꯤ ꯀꯌꯥꯅꯣ ꯑꯣ ꯕꯦꯟꯙꯧ ꯔꯦꯕꯤꯇꯥꯗꯤ ꯆꯍꯤ 85 ꯁꯨꯔꯝꯃꯤ ꯕꯦꯟꯙꯧ ꯔꯦꯕꯤꯇꯥꯗꯣ ꯆꯍꯤ 85 ꯁꯨꯔꯝꯃꯤ ꯕꯦꯟꯙꯧꯅ ꯑꯉꯥꯡ ꯈꯔ ꯑꯣꯏꯔꯅꯤ ꯕꯦꯟꯙꯧꯅ ꯆꯍꯤ 95 90 ꯁꯨꯔꯃꯤꯅ ꯔꯦꯕꯤꯇꯥ ꯅꯪ ꯆꯍꯤ ꯀꯌꯥꯅꯣ ꯔꯦꯕꯤꯇꯥ ꯆꯍꯤ 85 ꯁꯨꯔꯝꯃꯤ ꯕꯦꯟꯙꯧ ꯑꯩꯅ ꯍꯜꯂꯤ ꯑꯩꯒꯤ ꯆꯍꯤ 99ꯅꯤ ꯍꯣꯏꯅꯦ ꯅꯍꯥꯟꯅ ꯕꯦꯟꯊꯣꯛꯒꯤ 90ꯅꯤ ꯉꯁꯤꯅ 99ꯅꯤ ꯌꯦꯡꯉꯨ ꯍꯣꯏ ꯏꯕꯨꯡ ꯍꯣꯏ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯃꯥ ꯁꯣꯏꯗꯅ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯅꯤ ꯏꯆꯟꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯂꯣꯏꯅ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤꯀꯣ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯤ ꯄꯨꯔꯥ ꯐ꯭ꯂꯥꯁ ꯑꯣꯏꯍꯟꯁꯤ ꯑꯗꯨꯅꯤ ꯔꯦꯕꯤꯇꯥ ꯈꯨꯝꯃꯔꯣꯏ ꯕꯦꯟꯙꯧ ꯃꯥ ꯆꯍꯤ 85 ꯁꯨꯔꯝꯃꯤ ꯑꯩꯒꯤ ꯏꯈꯥꯅꯤ ꯑꯩꯅ ꯍꯜꯂꯤ ꯑꯩꯒꯤ 99ꯅꯤ ꯃꯅꯤ ꯕꯦꯟꯊꯧꯅ ꯍꯟꯒꯅꯤ ꯕꯦꯟꯊꯧ ꯅꯍꯥꯟ ꯆꯍꯤ 30 ꯉꯁꯤꯅ ꯆꯍꯤ ꯀꯩꯅꯣꯅꯤꯗꯣ ꯕꯦꯟꯙꯧ ꯑꯩꯒꯤ ꯆꯍꯤ 105 ꯁꯨꯔꯦ ꯕꯦꯟꯙꯧ ꯍꯣꯏ ꯃꯥ ꯑꯟꯖꯨꯁꯦ ꯑꯩꯅ ꯄꯣꯛꯄꯅꯦ ꯑꯣ ꯍꯣ ꯅꯟꯗꯨꯒꯤ ꯆꯍꯤꯁꯦ ꯅꯣꯡꯃ ꯅꯤꯅꯤꯗ ꯆꯍꯤ ꯍꯦꯟꯒꯠꯂꯦꯅꯦ ꯕꯦꯟꯙꯧ ꯅꯍꯥꯟ ꯆꯍꯤ 30 ꯉꯁꯤ 34 ꯁꯨꯔꯦ ꯕꯦꯟꯙꯧꯒꯤ ꯑꯗꯒꯤ ꯑꯩ ꯏꯆꯟ ꯔꯦꯕꯤꯇꯥꯒꯤꯁꯨ ꯆꯍꯤ ꯌꯧꯔꯦꯁꯦ 105 ꯁꯨꯔꯦ ꯎꯔꯦꯗꯅ ꯃꯌꯥꯏ ꯌꯥꯎꯔꯤꯕ ꯈꯪꯗꯦ ꯀꯣꯃꯦꯟ ꯄꯥꯕ ꯉꯝꯃꯤꯕ ꯈꯪꯗꯦ ꯀꯣꯃꯦꯟꯕꯨ ꯀꯃꯥꯏꯅ ꯏꯔꯤꯅꯣ ꯈꯪꯗꯦꯕꯣ ꯑꯅꯤꯁꯦ ꯑꯃꯅ 99 ꯑꯃꯅ 108 ꯀꯔꯝ ꯍꯥꯏꯅ ꯀꯣꯃꯦꯟ ꯏꯅꯣ ꯈꯪꯗ꯭ꯔꯦ ꯏꯆꯟ ꯅꯪꯁꯨ ꯅꯕꯨꯡꯗꯤ ꯀꯣꯛ ꯉꯥꯎꯔꯦ ꯀꯔꯤꯅꯣꯅꯦ
ꯁꯦꯟꯁꯤ ꯍꯧꯖꯤꯛꯇ ꯁꯦꯡꯉꯦ ꯍꯧꯖꯤꯛꯇ ꯑꯗꯣ ꯉꯁꯤꯁꯦ ꯂꯨꯍꯣꯡꯕꯒ ꯆꯠꯂꯨꯕ꯭ꯔꯥ ꯉꯁꯤ ꯂꯨꯍꯣꯡꯕ ꯆꯠꯂꯨꯗꯦꯕ꯭ꯔꯣ ꯉꯁꯤ ꯑꯩ ꯀ꯭ꯔꯤꯁꯅ ꯀꯁꯔ ꯀ꯭ꯔꯤꯁꯅ ꯁꯨꯅꯥꯏ ꯀ꯭ꯔꯤꯁꯅꯄꯨꯔꯗ ꯑꯁꯤ ꯁꯟꯖꯣꯏ ꯆꯠꯂꯨꯏ ꯍꯧꯖꯤꯛ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯒꯨꯔꯨ ꯌꯥꯎꯗꯦ ꯃꯤꯅ ꯏꯕꯨꯡ ꯃꯩꯅ ꯑꯣ ꯀꯥꯏꯗꯦ ꯀꯥꯏꯗꯦ ꯁꯣꯏꯗꯅ ꯀꯩꯅꯣꯒꯤ ꯕ꯭ꯂꯨꯅ ꯁꯣꯏꯗꯅ ꯕ꯭ꯂꯨ ꯏꯁꯀꯥꯏꯅ ꯏꯆꯟꯗ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯅꯤ ꯏꯆꯟꯅ ꯁꯨꯝ ꯀꯣꯃꯦꯟꯗ ꯕꯦꯛ ꯇꯧꯕꯤꯈ꯭ꯔꯣ ꯀꯣ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯇꯥꯏꯗꯅ ꯕ꯭ꯂꯨ ꯏꯁꯀꯥꯏ ꯀꯩꯅꯣꯅ ꯏꯆꯟ ꯑꯟꯖꯨ ꯁꯥꯒꯠꯐꯝꯅ ꯀꯣꯃꯦꯟ ꯍꯥꯏꯔꯦ ꯍꯧꯖꯤꯛ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯕꯨꯂꯨ ꯌꯥꯎꯗꯦ ꯃꯩꯅ ꯏꯕꯨꯡ ꯀꯣ ꯃꯤꯅ ꯑꯣꯀꯦ ꯑꯗꯨꯗꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯔꯦꯕꯤꯇꯥ ꯅꯪ ꯀꯤꯕꯨ ꯀꯤꯔꯦꯍꯦ ꯔꯦꯕꯤꯇꯥꯅ ꯀꯣꯃꯦꯟ ꯇꯧꯔꯤꯁꯦ ꯕꯦꯇꯥꯔꯤꯅꯤ ꯗꯒꯤꯔꯥ ꯍꯥꯏꯌꯦ ꯕꯦꯇꯥꯔꯥꯅꯤ ꯀꯩꯕ ꯕꯩꯇꯔꯅꯤꯗꯒꯤꯔꯥꯏ ꯆꯍꯤ ꯅꯤꯄꯥꯟ ꯆꯥꯝ ꯁꯨꯔꯤ ꯕꯩꯇꯔꯅꯤ ꯅꯛꯁꯜꯂꯛꯑꯦ ꯆꯨꯝꯃꯤ ꯕꯦꯟꯙꯧ ꯅꯥꯏꯕ ꯆꯨꯝꯃꯤ ꯑꯣꯏꯃꯥ ꯅꯟꯗꯨ ꯅꯪꯅ ꯑꯩꯕꯨ ꯄꯣꯛꯄꯔꯥ ꯍꯣꯏꯅꯦ ꯃꯥꯅ ꯀꯁꯥꯔ ꯀꯥꯔꯤꯅꯣꯒ ꯂꯩꯔꯦ ꯏꯆꯟꯅ ꯍꯣꯖꯥꯏꯗ ꯂꯩꯔꯦ ꯃꯥꯅ ꯄꯣꯛꯏꯃꯤꯗꯅ ꯕꯩꯇꯔꯅꯤ ꯍꯤ ꯕꯩꯇꯔꯅꯤ ꯂꯥꯜꯂꯝꯗꯥꯏ ꯖꯤꯕꯒꯤ ꯀꯅꯥꯎ ꯎꯗ꯭ꯔꯕꯗꯩ ꯏꯕꯨꯡ ꯑꯩ ꯑꯉꯥꯡ ꯑꯣꯜꯂꯒꯦ ꯅꯟꯗꯨꯅ 99 ꯁꯨꯔꯦ ꯃꯤꯅ ꯑꯩꯒꯤ 35ꯇ ꯁꯨꯍꯜꯂꯦꯒꯦ ꯑꯗꯨꯅ ꯐꯔꯝꯅꯤ ꯑꯗꯨꯅ ꯐꯩ ꯍꯣꯏ ꯑꯟꯖꯨ ꯃꯃꯥ ꯀꯧ ꯀꯀꯥꯒꯤ ꯃꯣꯕꯥꯏꯜꯗꯣ ꯀꯩ ꯍꯥꯏꯕ ꯍꯣꯡꯕꯗꯣ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯕꯦꯟꯙꯧ ꯑꯩꯒꯤꯗꯤ ꯆꯥꯝ ꯄꯤꯅꯦ ꯑꯣꯏꯃ ꯋꯥꯎ ꯋꯥꯎ ꯋꯥ ꯍꯥꯏꯔꯦ ꯆꯥꯝꯃ ꯄꯤꯕ ꯃꯣꯕꯥꯏꯜꯁꯦ ꯄꯥꯏꯕ ꯃꯤꯁꯤꯅꯤ ꯆꯍꯤ 104 ꯁꯨꯔꯤꯁꯦ ꯕꯦꯟꯙꯧ ꯃꯣꯕꯥꯏꯜꯗꯨꯅ ꯀꯌꯥ ꯄꯤꯕ ꯈꯪꯗꯦ ꯂꯨꯄꯥ 500 ꯄꯤꯕ ꯃꯣꯕꯥꯏꯜꯗ ꯀꯩꯅꯣ ꯕꯦꯟꯙꯧꯒꯤꯁꯦ ꯀꯀꯥꯒꯤ ꯃꯣꯕꯥꯏꯜꯗꯣ ꯍꯣꯡꯕꯗꯣ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯕꯦꯟꯙꯧ ꯑꯩꯒꯤꯗꯤ ꯆꯥꯝ ꯄꯤꯔꯦ ꯍꯥꯏ ꯑꯩꯒꯤꯁꯦ ꯐꯣꯟꯗ ꯕꯨꯝꯕ꯭ꯔꯣ ꯁꯛꯄꯗꯨꯅꯦ ꯃꯌꯥꯝ ꯇꯥꯎ ꯕꯦꯟꯙꯧꯒꯤ ꯃꯣꯕꯥꯏꯜꯁꯦ ꯕꯨꯝꯕ꯭ꯔꯣ ꯁꯛꯄꯗꯣ ꯑꯗꯨ ꯁꯛꯄꯗꯨꯅꯦ ꯍꯥꯏꯕꯣ ꯕꯨꯝꯕ꯭ꯔꯣ ꯁꯛꯄꯗꯨꯅꯤ ꯍꯥꯏꯔꯤꯌꯦ ꯕꯦꯟꯙꯧꯅ ꯅꯍꯥꯟꯉꯩ ꯂꯨꯍꯣꯡꯕꯗꯣ ꯍꯟꯕꯗ ꯅꯣꯡ ꯃꯪꯕ꯭ꯔꯥꯏ ꯃꯪꯕꯁꯨ ꯌꯥꯎꯔꯤ ꯃꯪꯗꯕꯁꯨ ꯌꯥꯎꯔꯤ ꯉꯔꯥꯡꯗꯤ ꯅꯣꯡ ꯃꯪꯕ꯭ꯔꯥ ꯅꯣꯡ ꯈꯔ ꯈꯤꯛꯈꯤꯅꯤ ꯏꯕꯨꯡ ꯑꯩ ꯇꯣꯛꯑꯒꯦ ꯉꯔꯥꯡꯗꯩ ꯀꯥꯔꯦꯟ ꯏꯟꯊꯤꯅ ꯂꯩꯇꯦ ꯑꯗꯨꯅ ꯃꯣꯕꯥꯏꯜ ꯕꯦꯇ꯭ꯔꯤ ꯌꯥꯎꯗ꯭ꯔꯦ ꯑꯣꯀꯦ ꯏꯆꯟ ꯀꯥꯔꯦꯟ ꯂꯩꯇꯗꯤ ꯃꯣꯕꯥꯏꯜ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯣꯏꯕ ꯌꯥꯗꯦꯀꯣ ꯊꯕꯛ ꯂꯩꯅꯕꯅꯤꯅ ꯇꯥꯗꯁꯨ ꯊꯕꯛ ꯂꯩꯕꯅꯤ ꯏꯆꯟꯁꯨ ꯊꯕꯛ ꯂꯩꯕꯅꯤꯅ ꯃꯣꯕꯥꯏꯜ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯕ ꯌꯥꯗꯦ ꯏꯆꯟꯅ ꯉꯥꯏꯍꯥꯛ ꯅꯕꯨꯡꯒꯤ ꯆꯦꯅꯦꯜꯗ ꯂꯩꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯅꯕꯨꯡꯅ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯏꯆꯟꯕꯨ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯀꯣ ꯌꯨꯝ ꯁꯥꯔꯤꯕꯁꯨ ꯏꯁꯣꯔꯒꯤ ꯊꯧꯖꯥꯟꯅ ꯃꯄꯨꯒꯤ ꯊꯧꯖꯥꯟꯅꯒꯤ ꯌꯥꯡꯅ ꯀꯣ ꯈꯨꯜꯂꯧ ꯄꯥꯜꯂꯧ ꯌꯥꯎꯗꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯔꯣ ꯁꯪ ꯀꯥꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ ꯅꯪꯗꯨ ꯋꯥ ꯑꯗꯨꯒꯤ ꯃꯣꯕꯥꯏꯜ ꯑꯣꯏꯔꯗꯤ ꯐꯖꯕꯅꯤꯍꯦ ꯑꯟꯖꯨ ꯌꯥꯔꯣꯏ ꯑꯣꯏꯗꯅ ꯉꯥꯡꯒꯅꯨ ꯑꯣꯏꯗꯅ ꯉꯥꯡꯒꯅꯨ ꯍꯥꯏꯔꯦꯕꯣ ꯏꯆꯟ ꯕꯦꯟꯙꯧꯅ
ꯑꯟꯖꯨ ꯑꯩ ꯕꯦꯇꯥꯔꯤ ꯄꯤꯒꯦ ꯏꯃꯥꯏ ꯕꯦꯟꯊꯧꯅ ꯕꯦꯇꯥꯔꯤ ꯄꯤꯒꯦ ꯍꯥꯏꯗꯨ ꯕꯦꯟꯙꯧ ꯎꯕꯗ ꯑꯟꯖꯨꯗꯣ ꯂꯣꯠꯂꯨꯕꯅꯤ ꯈꯣꯡ ꯊꯤꯗꯦꯛꯅꯤ ꯍꯥꯏꯕꯒꯤ ꯉꯁꯤꯗꯤ ꯕꯦꯟꯙꯧ ꯀꯤꯗ꯭ꯔꯕ ꯈꯪꯗꯦ ꯑꯟꯖꯨꯗꯣ ꯍꯥꯏ ꯏꯃꯥ ꯑꯁꯤꯁꯨ ꯀꯥꯎꯔꯝꯗ꯭ꯔꯤ ꯅꯍꯥꯟꯋꯥꯏꯗꯣ ꯁꯦꯀꯦꯟꯅꯤ ꯁꯣꯠ ꯊꯥꯔꯛꯎꯔꯥ ꯅꯟꯗꯨ ꯍꯥꯏ ꯁꯦꯀꯦꯟꯅꯤ ꯁꯣꯠ ꯊꯥꯔꯛꯎꯔꯥ ꯍꯥꯏ ꯕꯦꯟꯙꯧꯗ ꯍꯣꯏ ꯏꯕꯨꯡ ꯑꯣꯏꯖꯔꯒꯦ ꯑꯣꯏꯖꯔꯣ ꯑꯣꯏꯖꯔꯣꯀꯣ ꯅꯕꯨꯡꯅ ꯊꯃꯣꯏ ꯇꯤꯡꯅ ꯏꯆꯟꯕꯨ ꯑꯁꯤꯁ ꯄꯪꯒꯣꯜ ꯄꯤꯖꯔꯤ ꯑꯩ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯦ ꯀꯣꯃꯦꯟꯕꯨ ꯏꯗꯣꯏꯔꯥ ꯍꯨꯃꯥꯏꯕꯨ ꯍꯨꯝꯗꯣꯔꯤꯔꯥ ꯕꯦꯟꯊꯧ ꯀꯔꯦꯟ ꯂꯥꯛꯇꯦꯕꯅꯦ ꯑꯩꯈꯣꯏꯗꯤ ꯀꯥꯔꯦꯟ ꯂꯩꯌꯦ ꯀꯥꯔꯦꯟ ꯂꯩꯇꯕꯁꯦ ꯋꯥꯗꯤ ꯋꯥꯕꯅꯤꯍꯦ ꯕꯦꯟꯙꯧ ꯑꯟꯖꯨ ꯑꯣꯟ ꯍꯥꯏꯅ ꯃꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧ ꯑꯟꯖꯨ ꯑꯣꯟ ꯍꯥꯏꯅ ꯍꯣꯏ ꯕꯦꯟꯙꯧ ꯏꯆꯟ ꯑꯟꯖꯨꯁꯦ ꯉꯔꯥꯡꯗꯒꯤ ꯀꯥꯔꯦꯟ ꯂꯩꯇꯦ ꯍꯥꯏ ꯕꯦꯇ꯭ꯔꯤ ꯌꯥꯎꯗ꯭ꯔꯦ ꯍꯥꯏ ꯀꯣ ꯃꯣꯏꯗꯤ ꯊꯕꯛ ꯀꯟꯕꯅꯤꯀꯣ ꯃꯥꯒ ꯍꯁꯕꯦꯟꯗꯨꯒ ꯑꯥꯗ ꯕꯤ_ꯑꯦꯁ_ꯑꯦꯟ_ꯑꯦꯜ ꯁꯥꯒꯠꯐꯝ ꯆꯤꯅꯤꯜ ꯄꯥꯏꯕꯤꯕ ꯃꯥꯁꯨ ꯊꯕꯛ ꯀꯟꯕꯅꯤꯅ ꯃꯣꯕꯥꯏꯜ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯣꯏꯕ ꯌꯥꯗꯦ ꯕꯦꯟꯙꯧ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯩ ꯏꯆꯟ ꯄꯣꯊꯥꯔꯒꯦ ꯍꯥꯏꯀꯣ ꯃꯥ ꯕꯥꯏꯛ ꯑꯣꯏꯔꯁꯅꯨ ꯕꯦꯟꯙꯧ ꯍꯌꯦꯡ ꯍꯪꯆꯤꯠ ꯇꯥꯡ ꯀꯨꯟꯇꯔꯦꯠꯁꯦ ꯑꯀꯟꯕ ꯌꯥꯝꯅ ꯀꯟꯕ ꯅꯣꯡ ꯂꯩ ꯍꯥꯏꯔꯤ ꯇꯥꯃꯡꯒꯣꯟ ꯈꯪꯕ꯭ꯔꯥ ꯔꯃꯜ ꯁꯦꯀ꯭ꯂꯣꯟ ꯑꯣ ꯃꯥꯏ ꯒꯣꯗ ꯔꯤꯃꯔ ꯁꯥꯏꯀ꯭ꯂꯣꯟ ꯑꯣꯀꯦ ꯑꯗꯨ ꯇꯥꯕꯨꯗꯤ ꯇꯥꯏ ꯑꯗꯨꯕꯨ ꯈꯪꯗꯦ ꯑꯗꯣ ꯉꯁꯤ ꯅ꯭ꯌꯨꯁꯇꯗꯤ ꯐꯦꯁꯕꯨꯛꯇ ꯊꯥꯡꯒꯠꯂꯛꯄꯗꯤ ꯃꯦꯒꯤ ꯖꯨꯟꯒꯤ ꯇꯥꯡ ꯑꯅꯤꯐꯧꯁꯦ ꯅꯨꯡꯁꯥ ꯌꯥꯝ ꯀꯟꯅ ꯁꯥꯅꯤ ꯍꯥꯏꯌꯦꯀꯣ ꯑꯣ ꯇꯥꯡ ꯀꯨꯟꯇꯔꯦꯠꯁꯦ ꯇꯥꯡ ꯀꯨꯟꯇꯔꯦꯠ ꯀꯗꯥꯏꯗꯅꯣ ꯏꯁꯩ ꯂꯩꯕꯅꯤ ꯀꯥꯎꯔꯦꯅꯦ ꯍꯣꯏ ꯀꯩꯗꯧꯅꯤ ꯅꯣꯡꯁꯤ ꯂꯥꯛꯑꯕꯅꯤ ꯂꯥꯛꯑꯗꯤ ꯀꯩꯗꯧ ꯇꯥꯔꯦ ꯁꯨꯝ ꯋꯥ ꯁꯨ ꯋꯥ ꯂꯩ ꯇꯥꯔꯦꯅ ꯆꯦꯟꯕꯗꯤ ꯌꯥꯗꯕꯅꯤꯅꯀꯣ ꯑꯣꯏꯃ ꯑꯩꯗꯤ ꯀꯤꯔꯦ ꯃꯁꯨ ꯅꯣꯏꯗ ꯂꯥꯛꯀꯦ ꯕꯦꯟꯙꯧ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯌꯦꯡ ꯑꯣꯛꯄ ꯂꯥꯛꯎꯔꯣ ꯗꯣꯂꯨꯗ ꯕꯦꯟꯙꯧ ꯗꯣꯂꯨ ꯕꯖꯥꯔꯗ ꯊꯣꯛꯂꯛꯑꯣ ꯑꯩ ꯑꯣꯛꯄ ꯂꯥꯛꯀꯦ ꯕꯦꯟꯙꯧ ꯔꯦꯕꯤꯇꯥ ꯉꯁꯤꯗꯤ ꯀꯤꯗ꯭ꯔꯦꯕꯣ ꯅꯟꯗꯨꯗ ꯏꯕꯨꯡ ꯑꯃꯁꯨ ꯂꯩꯔꯤ ꯁꯤꯗꯤ ꯑꯗꯨꯅ ꯀꯥꯏꯗꯦ ꯍꯥꯏ ꯀꯤꯗꯦ ꯍꯥꯏ ꯃꯅꯦ ꯃꯅꯦ ꯔꯦꯕꯤꯇꯥꯗ ꯍꯥꯏꯔꯛꯏꯃꯤ ꯏꯆꯟ ꯑꯟꯖꯨꯅ ꯂꯥꯛꯀꯅꯨ ꯍꯥꯏ ꯕꯦꯟꯙꯧꯅ ꯑꯟꯖꯨꯅ ꯊꯣꯛꯂꯤꯗꯣ ꯕꯦꯟꯙꯧ ꯀꯩꯅꯥ ꯊꯣꯛꯄ ꯀꯤꯅ ꯊꯣꯛꯄ ꯑꯣꯏꯔꯝꯒꯅꯤ ꯀꯀꯥ ꯍꯥꯏ ꯏꯆꯟ ꯍꯧꯖꯤꯛꯁꯦ ꯀꯤꯅ ꯊꯣꯛꯄ ꯅꯠꯇꯦ ꯉꯔꯥꯡꯗꯒꯤ ꯀꯥꯔꯦꯟ ꯂꯩꯇꯕ ꯑꯗꯣ ꯃꯣꯕꯥꯏꯜ ꯆꯥꯔꯖ ꯇꯧꯔꯨꯒꯦ ꯍꯥꯏꯌꯦ ꯃꯣꯏꯗꯤ ꯃꯣꯕꯥꯏꯜ ꯑꯣꯐ ꯑꯣꯏꯕ ꯌꯥꯗꯦꯀꯣ ꯃꯣꯏ ꯇꯥꯗꯣ ꯊꯕꯛ ꯌꯥꯝ ꯀꯜꯂꯤ ꯂꯨꯍꯣꯡꯕꯒꯤ ꯑꯣꯔꯗꯔ ꯂꯥꯛꯏ ꯀꯣꯏ ꯍꯥꯕꯤꯖꯥ ꯃꯌꯥꯝ ꯑꯃ ꯑꯣꯔꯗꯔ ꯂꯥꯛꯄꯅꯤꯅ ꯃꯣꯏꯗꯤ ꯃꯣꯕꯥꯏꯜ ꯑꯣꯐ ꯇꯧꯕ ꯌꯥꯗꯦ ꯑꯗꯨꯅ ꯃꯥ ꯕꯥꯏꯛ ꯑꯣꯏꯍꯟꯕꯅꯤ ꯀꯣ ꯑꯩ ꯃꯈꯣꯡ ꯄꯥꯜꯂꯤ ꯍꯥꯏ ꯕꯦꯟꯙꯧꯅ ꯑꯩ ꯃꯈꯣꯡ ꯄꯥꯜꯂꯤ ꯍꯥꯏ ꯑꯩ ꯃꯈꯣꯡ ꯄꯥꯜꯂꯤ ꯍꯥꯏ ꯕꯦꯟꯙꯧꯅ꯫
ꯑꯩ ꯀꯣꯛ ꯉꯥꯎꯔꯨꯔꯦ ꯀꯩꯒꯤꯅꯣ ꯕꯦꯟꯊꯣ ꯍꯧꯖꯤꯛꯄꯨ ꯍꯨꯃꯥꯏ ꯍꯨꯝꯕ ꯆꯠꯅꯔꯤꯕꯣ ꯕꯦꯟꯊꯧ ꯍꯥꯏ ꯕꯦꯟꯙꯧ ꯎꯔꯦꯗꯅ ꯍꯧꯖꯤꯛꯄꯨ ꯍꯨꯃꯥꯏ ꯍꯨꯝꯕ ꯆꯠꯅꯔꯤꯕ꯭ꯔꯥꯌꯦ ꯏꯆꯟ ꯔꯦꯕꯤꯇꯥꯅ ꯇꯨ ꯎꯔꯕ ꯍꯨꯃꯥꯏ ꯏꯆꯟ ꯔꯦꯕꯤꯇꯥ ꯍꯨꯃꯥꯏ ꯔꯦꯕꯤꯇꯥ ꯐꯤꯗꯣ ꯀꯌꯥꯝ ꯁꯥꯕ ꯂꯣꯏꯔꯦ ꯔꯦꯕꯤꯇꯥ ꯕꯦꯟꯙꯧꯗꯤ ꯍꯨꯃꯥꯏ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯅꯣꯏꯒꯤ ꯀꯔꯤꯅꯤ ꯐꯦꯟ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯑꯩ ꯊꯥꯕ ꯍꯩꯇꯦ ꯕꯦꯟꯙꯧꯅ ꯍꯥꯏꯔꯦ ꯔꯦꯕꯤꯇꯥ ꯕꯦꯟꯙꯧꯗꯤ ꯍꯨꯃꯥꯏ ꯅꯠꯇꯅꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯅꯣꯏꯒꯤ ꯀꯔꯤ ꯍꯥꯏ ꯐꯦꯟ ꯍꯥꯏꯕ꯭ꯔꯥ ꯑꯗꯣ ꯑꯩ ꯇꯥꯕ ꯍꯩꯇꯦ ꯕꯦꯟꯙꯧꯅ ꯍꯥꯏꯔꯩ ꯔꯦꯕꯤꯇꯥ ꯇꯥꯡꯒꯣꯟ ꯌꯥꯝ ꯂꯥꯎꯅꯈꯔꯦ ꯃꯣꯇꯣꯔ ꯃꯔꯨ ꯂꯪꯉꯛꯀꯅꯤ ꯆꯥꯅꯤ ꯃꯌꯥꯝꯁꯤꯅ ꯂꯪꯉꯗꯤ ꯆꯥꯅꯤ ꯃꯌꯥꯝꯁꯤꯅ ꯍꯥꯏꯗꯤ ꯕ꯭ꯂꯨ ꯏꯁꯀꯥꯏꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯇꯥꯕꯤꯌꯨ ꯇꯥꯡꯒꯣꯜ ꯌꯥꯝ ꯂꯥꯎꯅꯈꯔꯦ ꯃꯣꯇꯣꯔ ꯃꯔꯨ ꯂꯪꯉ ꯆꯥꯏ ꯃꯌꯥꯝꯁꯤꯅ ꯏꯕꯨꯡ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯉꯁꯤ ꯌꯦꯡꯉꯦ ꯃꯤꯅ ꯅꯍꯥꯟ ꯍꯥꯏꯕꯗꯣ ꯎꯔꯕꯣ ꯎꯔꯦ ꯑꯩ ꯉꯁꯥꯏ ꯃꯊꯛꯇ ꯍꯥꯏꯈ꯭ꯔꯕꯅꯤ ꯎꯔꯦ ꯍꯌꯦꯡ ꯑꯕꯨꯡꯉꯣꯅ ꯆꯥꯎꯔꯒ ꯊꯕꯛꯀ ꯇꯧꯔꯀꯥꯟꯗ ꯍꯦꯛꯇ ꯃꯦꯟꯁꯤꯜꯂꯒ ꯂꯣꯏꯔꯦꯗ ꯕꯦꯟꯙꯧ ꯀꯧꯕꯅꯤ ꯄꯥꯡꯒꯟꯅ ꯁꯣꯟꯕꯅ ꯗꯦꯠ ꯇꯔꯥꯕ ꯀꯩꯍꯥꯏꯕ ꯗꯦꯠ ꯇꯔꯥꯕ ꯍꯪꯈꯤꯗ꯭ꯔꯥ ꯕꯦꯟꯙꯧ ꯗꯦꯠ ꯇꯔꯥꯕꯥꯎ ꯍꯤꯡꯈꯤꯗ꯭ꯔꯥ ꯕꯦꯟꯙꯧ ꯍꯥꯏ ꯎꯔꯦ ꯑꯩ ꯎꯔꯦ ꯏꯕꯨꯡꯅ ꯎꯔꯦꯀꯣ ꯅꯍꯥꯟ ꯍꯥꯏꯕꯗꯣ ꯎꯔꯕꯣ ꯉꯁꯤ ꯎꯔꯦ ꯑꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯁꯣꯔꯅ ꯁꯦꯝꯕ ꯂꯤꯂꯥ ꯃꯇꯅꯤ ꯍꯌꯦꯡ ꯑꯕꯨꯡꯉꯣ ꯍꯣꯏꯅ ꯊꯕꯛ ꯇꯧꯔꯀꯥꯟꯗ ꯊꯣꯛ ꯎꯕꯗꯣ ꯎꯍꯟꯗ꯭ꯔꯒ ꯂꯣꯏꯔꯦ ꯀꯣ ꯈꯪꯗꯦꯅꯦ ꯔꯦꯕꯤꯇꯥ ꯗꯟꯗꯤ ꯇꯧꯔꯦ ꯕꯦꯟꯙꯧ ꯀꯧꯕꯅꯤ ꯄꯥꯡꯒꯅ ꯁꯣꯟꯕꯅꯤ ꯗꯦꯠ ꯇꯔꯥꯗ ꯍꯤꯡꯈꯤꯗꯔꯥ ꯕꯦꯟꯙꯧ ꯕꯦꯟꯙꯧꯅ ꯈꯨꯝꯃꯦ ꯈꯪꯗꯦꯅꯦ ꯔꯦꯕꯤꯇꯥ ꯗꯟꯗꯤ ꯇꯧꯔꯦ ꯐꯦꯟ ꯊꯥꯗ ꯑꯣꯂꯥꯡ ꯕꯦꯟꯙꯧ ꯌꯥꯝ ꯁꯥꯏꯀꯣ ꯕꯦꯟꯙꯧꯅ ꯁꯥꯗꯦ ꯍꯥꯏ
ꯍꯣꯏꯅꯦ ꯁꯥꯗꯦꯅꯦ ꯑꯗꯨꯅꯅꯤ ꯕꯦꯟꯗꯣꯅ ꯍꯨꯃꯥꯏ ꯍꯨꯝꯃꯤꯗꯣ ꯏꯕꯨꯡ ꯉꯥꯏ ꯍꯣꯏꯌꯦ ꯍꯌꯦꯡ ꯑꯕꯨꯡꯉꯣꯅ ꯊꯕꯛ ꯇꯧꯔꯒ ꯎꯗ꯭ꯔꯒ ꯂꯣꯏꯔꯦ ꯎꯔꯤꯗꯣ ꯎꯍꯟꯗꯒ ꯂꯣꯏꯔꯦꯀꯣ ꯑꯗꯨꯇ ꯏꯁꯣꯔꯗ ꯈꯣꯏꯔꯝꯃꯨ ꯒꯨꯔꯨ ꯑꯩꯅꯁꯨ ꯀꯩꯕ ꯑꯩꯅꯁꯨ ꯀꯩꯒꯤꯅꯣ ꯀꯀꯥ ꯃꯁꯨ ꯑꯩꯅ ꯄꯤꯕꯗꯣ ꯐꯪꯕ꯭ꯔꯣ ꯕꯦꯟꯊꯧꯅ ꯄꯤꯔꯛꯄ ꯄꯣꯠꯁꯦ ꯀꯔꯤꯅꯣ ꯀꯥꯎꯈ꯭ꯔꯦꯅꯦ ꯑꯩꯕꯣ ꯕ꯭ꯂꯨ ꯏꯅꯥꯎꯁꯦ ꯀꯥꯏꯒꯤꯅꯣ ꯀꯀꯥ ꯅꯍꯥꯟ ꯍꯥꯏꯗꯨꯗꯤ ꯀꯣꯔꯒꯥꯟꯙꯤꯒꯤꯅꯤ ꯃꯁꯨ ꯑꯩꯅ ꯄꯤꯕꯗꯣ ꯐꯪꯕ꯭ꯔꯣ ꯀꯩꯅꯣ ꯕꯦꯟꯊꯧ ꯑꯩ ꯂꯥꯝ ꯐꯪꯗ꯭ꯔꯦ ꯐꯣꯟꯗ ꯀꯔꯤ ꯊꯣꯛꯀꯦ ꯌꯦꯡꯉꯨ ꯑꯣ ꯌꯦꯡꯒꯦ 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 ꯕꯦꯟꯊꯧ ꯌꯦꯡꯒꯦ ꯌꯦꯡꯒꯦ ꯀꯀꯥ ꯇꯨꯝꯅꯤꯡꯉꯕꯅꯤꯅ ꯅꯆꯟ ꯊꯣꯛꯆꯔꯒꯦ ꯀꯀꯥ ꯏꯁꯩꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯀꯩ ꯍꯥꯏꯕ ꯁꯪꯁꯀ꯭ꯔꯤꯠ ꯊꯤꯕꯗ ꯇꯟꯗꯣꯔꯦ ꯊꯣꯛꯀꯅꯨ ꯊꯣꯛꯀꯅꯨ ꯀꯀꯥ ꯏꯁꯩ ꯆꯠꯂꯨ ꯋꯥꯅ ꯇꯧꯕꯅꯤꯀꯣ 100% ꯍꯥꯏꯅ ꯂꯥꯛꯇ꯭ꯔꯣ ꯑꯣ ꯂꯥꯡꯒꯅꯤ ꯕꯦꯟꯊꯧ ꯌꯦꯡꯉꯨꯗ꯭ꯔꯤꯌꯦ 100% ꯍꯥꯏꯅ ꯂꯥꯛꯇ꯭ꯔꯣ ꯂꯥꯡꯒꯅꯤ ꯕꯦꯟꯊꯧ ꯑꯩ ꯌꯦꯡꯉꯨꯗ꯭ꯔꯤ ꯕꯦꯟꯊꯧ ꯀꯧꯕꯗꯤ ꯀꯧꯕꯅꯗꯤ ꯆꯠꯂꯝꯗꯥꯏ ꯃꯇꯝ ꯌꯧꯔꯝꯗꯥꯏ ꯑꯣꯏꯅ ꯇꯧꯔꯤꯔꯥ ꯈꯪꯗꯦ ꯁꯥꯗꯦ ꯀꯀꯥꯏ ꯕꯦꯟꯊꯧꯒ ꯏꯆꯟ ꯑꯩꯒꯤ ꯔꯦꯕꯤꯇꯥꯒ ꯍꯦꯟꯖꯟꯃꯜꯂꯦꯀꯣ ꯅꯪ ꯆꯍꯤ 19 ꯁꯨꯅ ꯃꯑꯣꯡ ꯑꯃ ꯉꯥꯡꯉꯦ ꯔꯦꯕꯤꯇꯥ ꯅꯪ ꯌꯥꯗ꯭ꯔꯦꯀꯣ ꯍꯦ 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 ꯕꯦꯟꯊꯧꯅ ꯍꯦ 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 ꯍꯥꯏ ꯕꯦꯟꯊꯧꯅ ꯀꯣ ꯃꯇꯝ ꯌꯧꯔꯝꯗꯥꯏ ꯑꯣꯏꯅ ꯇꯧꯔꯤꯔꯥ ꯈꯪꯗꯦ ꯁꯥꯗꯦ ꯀꯀꯥꯏ ꯀꯥꯔꯟ ꯉꯥꯡꯅꯨ ꯑꯉꯥꯡ ꯅꯪ ꯅꯅꯥꯗꯣ ꯊꯔꯛꯀꯅꯤ ꯈꯪꯉꯦꯗꯅ ꯎꯝ ꯑꯩꯅ ꯐꯣꯟ ꯇꯧꯕ ꯑꯥ ꯑꯥ ꯑꯥ
ꯍꯣꯏꯅꯦ ꯌꯦꯡꯉꯅꯤꯗ ꯃꯣꯏ ꯑꯥꯗꯩ ꯀꯛꯑꯒ ꯀꯛꯆꯔꯦ ꯑꯣ ꯍꯣꯏ ꯑꯗꯨ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯅꯠꯇꯦꯗ ꯃꯣꯏꯗꯤ ꯈꯪꯗ꯭ꯔꯤꯅꯦ ꯑꯩꯉꯣꯟꯗ ꯍꯥꯏꯗꯦꯅꯦ ꯃꯣꯏ ꯃꯣꯏ ꯂꯣꯏ ꯇꯨꯝꯒ꯭ꯔꯦ ꯑꯣꯍꯣ ꯀꯀꯥ ꯑꯍꯟ ꯑꯣꯏꯅ ꯀꯥꯎꯕ ꯑꯣꯏꯔꯦ ꯀꯀꯥ ꯍꯥꯏ ꯑꯩ ꯍꯌꯦꯡ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯂꯩꯀꯣ ꯑꯣꯀꯦ ꯕꯦꯟꯊꯧ ꯔꯟꯗꯤ ꯍꯌꯦꯡ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯂꯩꯔꯗꯤ ꯕꯥꯏ ꯑꯣꯏꯔꯁꯤ ꯕꯦꯟꯗꯧ ꯐꯅ ꯀꯨꯏ ꯂꯩꯕꯤꯔꯝꯃꯦ ꯃꯁꯨꯒꯤ ꯆꯦꯅꯦꯜꯗ ꯑꯗꯨ ꯅꯥꯏꯇꯣꯝꯕ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤ ꯕꯦꯟꯊꯧ ꯂꯥꯏꯚ ꯊꯥꯔꯤꯌꯦ ꯑꯥ ꯑꯩ ꯍꯌꯦꯡ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯂꯩꯌꯦ ꯏꯕꯥꯏ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯇꯥꯃꯣ ꯈꯣꯝꯄꯣꯛ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯇꯥꯃꯣ ꯈꯣꯝꯄꯣꯛꯁꯦ ꯀꯅꯥꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯃꯥꯗꯤ ꯏꯕꯥꯏ ꯀꯧꯔꯦ ꯅꯍꯥꯟꯁꯨ ꯍꯪꯉꯦ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ ꯁꯨꯝ ꯆꯠꯈ꯭ꯔꯦ ꯂꯥꯛꯑꯗꯤ ꯈꯣꯝꯄꯣꯛ ꯂꯥꯏꯛ ꯇꯧꯔꯝꯃꯨ ꯕꯦꯟꯗꯧꯒꯤ ꯑꯉꯥꯡ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯌꯥ ꯀꯥꯔꯒꯦ ꯑꯗꯣ ꯆꯨꯝꯃꯤ ꯕꯦꯟꯗꯧ ꯊꯦꯡꯉꯦ 12:30 ꯁꯣꯔꯤ 12:30 ꯇꯥꯒꯗꯧꯔꯦ ꯕꯦꯟꯙꯧ ꯄꯣꯊꯥꯔꯁꯤ ꯑꯉꯥꯡ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯂꯩꯕꯅꯤꯅ ꯕꯦꯟꯙꯧ ꯀꯣ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯕꯦꯟꯙꯧ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯕꯦꯟꯙꯧ ꯏꯁꯨꯒ ꯎꯅꯁꯤꯀꯣ ꯑꯩ ꯂꯥꯏꯔꯤꯛ ꯍꯧꯖꯤꯛꯇ ꯕꯦꯟꯊꯧ ꯂꯥꯏꯔꯤꯛ ꯇꯧꯔꯤꯕꯣꯔꯦ ꯅꯨꯡꯁꯤꯗ ꯕꯦꯟꯙꯧ ꯍꯤꯗꯥꯛ ꯂꯩꯊꯣꯛꯑꯒ ꯍꯤꯗꯥꯛ ꯂꯩꯔꯝꯃꯗꯤ ꯉꯥꯟꯊꯝꯗ ꯍꯥꯜꯂ ꯄꯤꯔꯝꯒꯗꯕꯅꯤ ꯕꯦꯟꯙꯧꯗ ꯏꯕꯥꯏ ꯀꯩ ꯃꯊꯦꯜ ꯆꯥꯏ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯅꯪ ꯀꯔꯤ ꯌꯦꯟꯖꯥꯡ ꯆꯥꯏ ꯂꯥꯛꯑꯗꯤ ꯂꯥꯏꯛ ꯇꯧꯔꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯇꯥꯕ꯭ꯔꯣ ꯈꯣꯝꯄꯛ ꯈꯣꯝꯄꯥꯛ ꯀꯧꯕꯗꯨ ꯂꯩꯕ꯭ꯔꯣ ꯍꯣꯏꯅꯦ ꯃꯥꯁꯦ ꯇꯥꯃꯣ ꯈꯣꯝꯄꯥꯛ ꯍꯥꯏꯌꯦ ꯕꯦꯟꯗꯧ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯑꯃ ꯐꯪꯗ꯭ꯔꯦ ꯏꯕꯥꯏ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯍꯪꯉꯛꯏ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯑꯃ ꯐꯪꯗꯦ ꯀꯅꯥꯅꯣ ꯍꯪꯉꯁꯨ ꯈꯨꯝꯗꯦ ꯂꯥꯏꯔꯤꯛ ꯇꯧꯔꯁꯨ ꯈꯨꯝꯗꯦ ꯀꯩ ꯏꯟꯁꯥꯡ ꯆꯥꯏꯁꯨ ꯈꯨꯝꯗꯦ ꯂꯥꯛꯑ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯃꯁꯤ ꯑꯩ ꯍꯥꯏ ꯉꯝꯗ꯭ꯔꯦ ꯐꯖꯩꯗ ꯕꯦꯟꯗꯧ ꯑꯗꯨꯝ ꯇꯥꯃꯣ ꯈꯣꯝꯄꯥꯛ ꯍꯥꯏꯗꯣ ꯀꯣꯝꯄꯥꯛ ꯍꯥꯏꯕꯅꯤ ꯈꯣꯝꯄꯥꯛ ꯅꯠꯇꯦꯀꯣ ꯀꯣꯝꯄꯥꯛ ꯀꯧꯕꯗꯨ ꯂꯩꯕ꯭ꯔꯣꯏ ꯁꯟꯙꯥꯗ ꯕꯦꯟꯙꯧ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯂꯩ ꯍꯥꯏꯔꯦ ꯁꯟꯗꯥꯅꯠꯇ ꯍꯌꯦꯡꯉꯤꯗ ꯔꯦꯕꯤꯇꯥ ꯅꯪ ꯀꯩ ꯏꯟꯁꯥꯡ ꯆꯥꯏ ꯅꯪ ꯉꯁꯥꯏ ꯍꯥꯏꯔꯝꯗꯕ ꯃꯥꯜꯂꯦ ꯀꯩ ꯃꯇꯦꯡ ꯆꯥꯒꯦ ꯑꯩꯁꯦ ꯀꯀꯥꯒꯤ ꯐꯤꯗꯨ ꯁꯥ ꯂꯣꯏꯔꯕ ꯉꯁꯨ ꯈꯨꯝꯗꯦ ꯅꯪ ꯑꯩꯅ ꯍꯪꯉꯤꯕꯁꯤ ꯋꯥꯍꯪ ꯑꯝꯇ ꯀꯣꯃꯦꯟ ꯍꯟꯗꯕꯤꯀꯣ ꯃꯤꯅ ꯉꯥꯡꯅ ꯑꯗꯨꯝ ꯂꯩꯔꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯀꯔꯤ ꯍꯥꯏꯕ ꯕꯦꯟꯙꯧ ꯍꯩ ꯀꯣꯛꯇꯣ ꯌꯥꯗ꯭ꯔꯦ ꯀꯀꯥꯁꯨ ꯀꯣꯛ ꯌꯥꯗꯕ ꯃꯥꯜꯂꯦ ꯅꯍꯥ ꯏꯑꯣꯏ ꯑꯣꯏꯅ ꯀꯩꯗꯧꯔꯒꯦ ꯔꯦꯕꯤꯇꯥ ꯍꯥꯏ ꯅꯣꯛꯈ꯭ꯔꯦ ꯃꯁꯨ ꯇꯨꯝꯃꯦ ꯊꯥꯕꯨꯡꯇꯣꯟ ꯅꯆꯥ ꯃꯣꯏꯔꯥꯡ ꯄꯣꯕꯤ ꯁꯅꯝ ꯅꯝꯕꯤꯒꯦ ꯋꯥꯎ ꯔꯦꯕꯤꯇꯥ ꯍꯥꯏ ꯅꯣꯛꯈ꯭ꯔꯦ ꯀꯔꯤꯅꯣ ꯅꯣꯏꯁꯤꯅ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯐꯪꯗ꯭ꯔꯦ ꯕꯨꯔꯨꯁꯨ ꯅꯣꯛꯈ꯭ꯔꯦ ꯑꯗꯩ ꯔꯦꯕꯤꯇꯥꯅꯁꯨ ꯍꯥꯏꯔꯛꯑꯦ
ꯊꯥꯡ ꯊꯥꯕꯨꯡꯇꯣꯟ ꯅꯆꯥ ꯃꯣꯏꯔꯥꯡ ꯄꯣꯕꯤꯒꯦ ꯄꯣꯕꯤꯁꯅꯝ ꯅꯝꯕꯤꯒꯦ ꯕꯦꯟꯙꯧ ꯀꯣꯝꯄꯥꯛ ꯀꯥꯎꯕ ꯂꯩꯔꯗꯤ ꯁꯥꯕꯒꯤ ꯆꯥꯡ ꯑꯣꯏꯕꯗꯨꯅ ꯈꯣꯡꯄꯥꯛ ꯀꯧꯕ ꯑꯣꯏꯔꯝꯒꯅꯤ ꯕꯦꯟꯙꯧ ꯈꯣꯡꯄꯥꯛ ꯍꯥꯏꯕ ꯅꯠꯇꯦ ꯃꯥꯒꯤ ꯀꯣꯝꯄꯥꯛ ꯍꯥꯏꯕꯅꯦꯕ ꯐꯔꯦ ꯃꯁꯨ ꯉꯁꯤꯒꯤ ꯑꯣꯏꯅ ꯒꯨꯗ ꯅꯥꯏꯠ ꯑꯣꯀꯦ ꯕꯦꯟꯙꯧ ꯒꯨꯗ ꯅꯥꯏꯠ ꯕꯦꯟꯙꯧꯕꯨ ꯍꯥꯏꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯕꯦꯟꯙꯧ ꯋꯦꯜꯀꯝ ꯕꯦꯟꯙꯧ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯁ ꯃꯇꯝ ꯄꯨꯝꯕꯗ ꯕꯦꯟꯙꯧꯕꯨ ꯃꯪꯒꯣꯜ ꯑꯣꯏꯁꯅꯨ ꯕꯦꯟꯙꯧꯅ ꯃꯇꯝ ꯂꯩꯕꯗ ꯅꯁꯨꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛꯇ ꯕꯦꯟꯙꯧꯕꯨ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯂꯥꯏꯛ ꯇꯧꯖꯔꯤ ꯊꯦꯡꯛ ꯌꯨ ꯂꯥꯏꯛ ꯇꯧꯗ꯭ꯔꯤ ꯆꯪꯉꯛꯇ꯭ꯔꯤ ꯅꯣꯡꯃꯥꯏꯖꯤꯡꯗ ꯁ꯭ꯀꯨꯜ ꯂꯩ ꯍꯥꯏꯕꯗꯣ ꯍꯣꯏꯌꯦ 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 ꯈꯪꯉꯤꯗ ꯁꯨꯝ ꯍꯥꯏꯔꯤꯃꯤꯗ ꯅꯪꯕꯣ ꯀꯔꯤꯅꯣ ꯍꯌꯦꯡꯁꯦ ꯅꯣꯡꯃꯥꯏꯖꯤꯡ ꯅꯠꯇꯦ ꯁꯟꯗꯦꯅꯦꯕ ꯑꯩ ꯈꯪꯉꯦꯕ ꯔꯦꯕꯤꯇꯥ ꯃꯁꯨ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯦ ꯍꯣꯏ ꯍꯣꯏ ꯕꯦꯟꯙꯧ ꯍꯌꯦꯡ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜ ꯂꯩꯕꯅꯤꯅ ꯕꯦꯟꯙꯧ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯑꯣꯖꯥ ꯂꯥꯏꯛ ꯇꯧꯖꯔꯤ ꯆꯥꯛ ꯆꯥꯔꯕꯣ ꯏꯇꯩꯃ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯔꯦꯕꯤꯇꯥ ꯃꯁꯨ ꯒꯨꯗ ꯅꯥꯏꯠ ꯕꯦꯟꯙꯧ ꯔꯦꯕꯤꯇꯥ ꯃꯁꯨ ꯒꯨꯗ ꯅꯥꯏꯠ ꯃꯁꯨ ꯍꯥ 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 ꯕꯦꯟꯙꯧ ꯔꯦꯕꯤꯇꯥꯅ ꯕꯦꯟꯙꯧ ꯀꯔꯤꯒꯤ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯤꯅꯣ ꯔꯦꯕꯤꯇꯥ ꯍꯥꯍꯥ ꯅꯈ꯭ꯔꯦ ꯃꯁꯨ ꯑꯩ ꯃꯤꯀꯞ ꯊꯣꯛꯂꯒꯦ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯏ ꯑꯣꯖꯥ ꯑꯣ ꯍꯋꯥꯏ ꯊꯣꯡꯕꯁꯨ ꯍꯥꯎꯏ ꯀꯩꯅꯣ ꯇꯥꯡꯒꯣꯟ ꯑꯩ ꯄꯨꯛꯂꯤ ꯇꯠꯇꯣꯔꯦ ꯄꯨꯂꯤ ꯇꯠꯇꯣꯔꯦ ꯀꯔꯤꯒꯤ ꯇꯠꯂꯤꯅꯣ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯏ ꯑꯣꯖꯥ ꯑꯗꯣ ꯏꯇꯩꯃ ꯂꯥꯏꯛ ꯇꯧꯗ꯭ꯔꯤ ꯃꯥꯜꯂꯦ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯇꯥꯡꯒꯣꯟ ꯑꯩ ꯄꯨꯔꯤ ꯇꯠꯇꯣꯔꯦꯀꯣ ꯀꯔꯤꯒꯤꯅꯣ ꯑꯩ ꯌꯦꯡꯉꯒ ꯄꯨꯂꯤ ꯇꯠꯇꯣꯏ ꯇꯧꯔꯤꯔ ꯍꯥꯏꯕ ꯑꯩ ꯌꯦꯡꯉꯒ ꯄꯨꯔꯤ ꯇꯠꯀꯦ ꯇꯧꯔꯤꯕ꯭ꯔꯣ ꯀꯀꯥ ꯑꯩ ꯏꯁꯥ ꯊꯣꯡꯕꯅꯤ ꯀꯩꯕ ꯑꯣ ꯀꯀꯥ ꯏꯂꯤꯁꯥ ꯊꯣꯡꯕꯅꯦ ꯑꯩ ꯈꯪꯉꯦ ꯅꯪꯗꯤ ꯏꯂꯤꯁꯥ ꯊꯣꯡꯕ ꯆꯥꯅꯤ ꯈꯪꯉꯦ ꯂꯤꯁꯥ ꯊꯣꯡꯕ ꯀꯔꯤꯒꯤ ꯊꯣꯡꯉꯤꯅꯣ ꯁꯦꯕꯣꯠꯀ ꯊꯣꯡꯉꯤꯔꯣ ꯂꯤꯁꯥꯗꯣ ꯕ꯭ꯂꯨ ꯀꯔꯤꯒꯤ ꯄꯨꯂꯤ ꯇꯠꯇꯣꯔꯤꯅꯣ
ꯑꯂꯨꯒ ꯀꯀꯥ ꯑꯂꯨꯒꯗꯤ ꯌꯥꯏꯌꯦ ꯅꯠꯇꯦ ꯅꯠꯇꯦ ꯀꯣꯃꯦꯟꯁꯦ ꯅꯨꯡꯉꯥꯏꯕ ꯂꯥꯛꯄꯁꯤꯗꯅꯦ ꯅꯪꯕꯨꯂꯨ ꯀꯩꯒꯤꯅꯣ ꯑꯂꯨꯒ ꯀꯀꯥ ꯍꯥꯎꯔꯝꯒꯅꯤ ꯅꯪꯅ ꯊꯣꯡꯉꯤꯔ ꯀꯅꯥ ꯊꯣꯡꯉꯤ ꯂꯥꯏꯔꯤꯛꯇꯤ ꯇꯧꯈ꯭ꯔꯦ ꯑꯣꯖꯥ ꯑꯣ ꯑꯩꯉꯣꯟꯗ ꯂꯥꯛꯇꯕꯗꯨꯅꯅꯤꯗ ꯏꯇꯃ ꯊꯦꯡꯀ꯭ꯌꯨ ꯏꯇꯦꯃꯅ ꯊꯦꯡꯉ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯂꯥꯏꯔꯤꯛꯇ ꯂꯥꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯣ ꯍꯦꯛꯇ ꯂꯥꯛꯑꯦ ꯏꯇꯩꯃ ꯇꯥꯃꯣ ꯀꯣꯝꯄꯥꯛ ꯑꯃꯨꯛꯀ ꯂꯥꯛꯑꯦ ꯏꯕꯥꯏ ꯍꯥꯏꯔꯦ ꯏꯕꯥꯏꯗꯤ ꯀꯧꯔꯦ ꯅꯪꯒꯤ ꯀꯩꯅꯣꯗꯤ ꯄꯤꯗꯦ ꯗꯤꯇꯦꯜꯁꯁꯤ ꯄꯤꯗꯦ ꯃꯤꯅ ꯍꯪꯉꯁꯨ ꯈꯨꯝꯗꯦ ꯂꯥꯏꯔꯤꯛ ꯇꯧꯋꯦ ꯇꯧꯗꯦꯁꯨ ꯈꯪꯗꯦ ꯃꯤꯅ ꯍꯪꯉꯁꯨ ꯈꯨꯝꯗꯦ ꯀꯀꯥ ꯄꯔꯥꯏꯕꯣꯟꯒꯤ ꯊꯣꯡꯗꯣ ꯈꯣꯡꯅ ꯆꯠꯂꯒ ꯒꯥꯔꯤ ꯇꯣꯡꯕ ꯌꯥꯕ꯭ꯔꯥ ꯀꯀꯥ ꯑꯩꯅ ꯊꯣꯡꯉꯤ ꯑꯣ ꯌꯥꯏꯌꯦ ꯅꯪ ꯂꯥꯛꯀꯗꯕ ꯂꯩꯕ꯭ꯔꯣ ꯏꯇꯦꯝꯃ ꯔꯥꯅꯤ ꯔꯨꯄꯥꯌꯦ ꯀꯩꯕ ꯔꯨꯄꯤꯌꯦ ꯊꯣꯡꯂꯨꯔꯕ꯭ꯔꯣ ꯑꯣ ꯔꯨꯄꯤꯌꯦ ꯇꯣꯡꯂꯨꯔꯕ꯭ꯔꯣ ꯍꯪꯉꯦ ꯂꯥꯏꯔꯤꯛ ꯇꯧꯈ꯭ꯔꯦ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯔꯨꯄꯤꯌꯦ ꯇꯣꯡꯂꯨꯕ ꯍꯪꯉꯦ ꯕ꯭ꯂꯨ ꯏꯁꯀꯥꯔꯠꯅ ꯏꯪꯕꯔ ꯀꯝꯄꯜ ꯁꯨꯕꯤꯗꯨꯕꯣ ꯅꯪꯗꯤ ꯀꯝꯕꯜ ꯁꯨꯞꯆꯜꯂꯒ ꯇꯥꯃꯣ ꯀꯣꯝꯄꯥꯛꯇꯣ ꯀꯥꯏꯒꯤꯅꯣ ꯀꯀꯥ ꯑꯩꯁꯨ ꯈꯪꯗꯦ ꯂꯥꯛꯀꯗꯕ ꯂꯩ ꯀꯀꯥ ꯂꯥꯛꯀꯗꯕꯗꯤ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯛꯎ ꯔꯦꯕꯤꯇꯥ ꯇꯥꯕ꯭ꯔꯣ ꯅꯪ ꯂꯥꯛꯀꯗꯕꯨꯗꯤ ꯀꯀꯥꯗ ꯍꯥꯏꯔꯛꯑꯣ ꯀꯩ ꯅꯨꯃꯤꯠ ꯂꯥꯛꯀꯗꯣꯏꯅꯣ ꯄꯂꯥꯏꯕꯣꯟꯗꯒꯤ ꯄꯨꯁꯀꯥ ꯄꯤꯖꯅꯤ ꯔꯥꯖꯦꯁ ꯑꯗꯨ ꯐꯥꯎꯗꯤ ꯀꯤꯖꯩꯍꯦ ꯀꯣꯛ ꯅꯨꯡꯉꯥꯏꯇꯦ ꯎꯕꯗꯅ ꯔꯥꯖꯦꯁꯇꯤ ꯇꯣꯡꯉꯨꯔꯕ ꯀꯩꯅꯣ ꯃꯥ ꯀꯃꯥꯏ ꯁꯥꯏꯒ ꯑꯃꯨꯛ ꯒꯨꯍꯥꯇꯤꯗ ꯑꯩꯗꯤ ꯉꯝꯖꯔꯣꯏ ꯑꯗꯨꯒꯨꯝꯕꯒꯗꯣ ꯇꯣꯡꯕꯒ ꯑꯩꯈꯣꯏ ꯍꯥꯔꯠꯁꯨ ꯑꯩꯈꯣꯏꯅ ꯉꯝꯄꯣꯟꯇꯦ ꯑꯗꯨ ꯇꯣꯡꯕ ꯔꯥꯖꯦꯁ ꯑꯗꯣ ꯐꯥꯎꯗꯤ ꯀꯤꯖꯩꯍꯦ ꯀꯣꯛ ꯅꯨꯡꯉꯥꯏꯇꯦ ꯎꯕꯗꯅ ꯔꯦꯕꯤꯇꯥ ꯇꯥꯕ꯭ꯔꯥ ꯀꯔꯤ ꯅꯨꯃꯤꯠ ꯂꯥꯛꯀꯗꯕꯅꯣ ꯀꯀꯥꯗ ꯍꯥꯏꯔꯛꯑꯣ ꯇꯥꯕ꯭ꯔꯣ
ꯇꯥꯕ꯭ꯔꯣ ꯁꯠ ꯁꯠ ꯈꯨꯝꯕꯧꯅꯦ ꯅꯪꯁꯤꯅ ꯈꯨꯝꯕ ꯊꯦꯡꯈ꯭ꯔꯖꯥꯠꯅꯤ ꯀꯩ ꯅꯨꯃꯤꯠ ꯂꯥꯛꯀꯗꯧꯅꯣ ꯊꯣꯡ ꯂꯥꯛꯔꯒ ꯑꯣꯇꯣ ꯐꯪꯕꯅꯤ ꯂꯛꯈꯤꯕꯨ ꯆꯠꯇꯣꯏꯔꯥ ꯂꯥꯛꯀꯗꯕ ꯂꯩ ꯀꯀꯥ ꯀꯩꯃꯤ ꯂꯥꯛꯀꯗꯣꯏꯅꯣ ꯈꯨꯝꯃꯧ ꯍꯥꯏꯕꯅꯤꯇ ꯈꯨꯝꯕ ꯗꯨꯀꯨꯏ ꯆꯪꯕ꯭ꯔꯣꯅꯦ ꯕꯨꯂꯨ ꯀꯣꯝꯄꯥꯛ ꯂꯩꯈꯔꯦ ꯑꯩ ꯆꯠꯂꯒꯦ ꯅꯣꯏꯗ ꯅꯍꯥ ꯑꯣꯏꯔꯤꯕꯅꯤꯅ ꯑꯩꯗꯤ ꯑꯍꯟ ꯑꯣꯏꯔꯕꯅꯤꯅ ꯄꯣꯊꯥꯔꯒꯦ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯅꯪ ꯍꯌꯦꯡꯉꯩ ꯂꯥꯛꯀꯅꯨ ꯀꯀꯥ ꯌꯦꯠꯕꯤꯗꯒ ꯅꯪ ꯃꯤꯅ ꯍꯪꯕꯗꯤ ꯈꯨꯝꯗꯒ ꯑꯇꯣꯞ ꯑꯇꯣꯞꯄꯗ ꯃꯥꯅ ꯋꯥꯁꯦ ꯉꯥꯡ ꯂꯩꯁꯤ ꯌꯦꯡꯉꯨ ꯕ꯭ꯂꯨ ꯀꯣꯝꯄꯥꯛ ꯂꯩꯍꯧꯔꯣ ꯑꯩ ꯆꯠꯂꯒꯦ ꯅꯣꯏꯗꯤ ꯅꯍꯥ ꯑꯣꯏꯔꯕꯅꯤꯅ ꯑꯩꯗꯤ ꯑꯍꯟ ꯑꯣꯏꯔꯕꯅꯤꯅ ꯄꯣꯊꯥꯔꯒꯦ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ ꯀꯔꯤ ꯅꯨꯃꯤꯠ ꯂꯥꯛꯀꯗꯕꯅꯣ ꯍꯥꯏꯔꯛꯎ ꯍꯥꯏꯔꯒ ꯁꯨꯡꯈꯨꯝ ꯍꯦꯛ ꯈꯨꯝꯗꯦ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦꯉꯩ ꯋꯥꯔꯗꯤ ꯀꯥꯔꯟ ꯉꯥꯡꯉꯒ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯍꯌꯦꯡꯉꯩ ꯂꯥꯛꯑꯅꯨ ꯀꯀꯥꯒꯤ ꯅꯪ ꯑꯦꯜꯕꯤꯗꯒ ꯃꯤꯅ ꯍꯪꯉꯒ ꯍꯥꯏꯅꯤꯡꯗꯕ ꯈꯨꯝꯅꯤꯡꯗꯕ ꯀꯀꯥꯅ ꯍꯪꯉꯤꯗꯨꯗꯤ ꯈꯨꯝꯕꯝ ꯊꯣꯛꯇ꯭ꯔꯥ ꯍꯥꯏꯕ ꯑꯦ ꯀꯀꯥ ꯂꯥꯛꯀꯅꯤ ꯑꯦ ꯀꯀꯥ ꯂꯥꯛꯑꯣꯏ ꯍꯥꯏꯕ ꯀꯩ ꯀꯥꯏꯒꯦꯕ ꯈꯪꯉꯦ ꯅꯣꯛꯁꯟꯅꯔ ꯇꯥꯏꯅꯤꯡꯗꯦ ꯅꯪ ꯅꯣꯛꯑꯒ ꯌꯥꯒꯗꯣꯏ ꯅꯠꯇꯦ ꯍꯌꯦꯡꯉꯩ ꯂꯥꯛꯄꯤꯔꯅꯨ ꯈꯪꯉꯦ ꯀꯀꯥꯅ ꯉꯁꯥꯏꯗꯩ ꯍꯥꯏꯔꯤ ꯁꯨꯛꯈꯨꯝ ꯍꯦꯛ ꯈꯨꯝꯗꯤꯉꯩ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯃꯌꯥꯝ ꯑꯍꯟ ꯑꯣꯏꯔꯕꯅꯤꯅ ꯋꯥꯊꯤ ꯉꯥꯡꯅ ꯔꯦꯕꯤꯇꯥ ꯈꯨꯃꯟ ꯆꯠꯈ꯭ꯔꯦꯅ ꯐꯔꯦ ꯀꯥꯏꯗꯦ ꯍꯪꯁꯨ ꯍꯪꯉꯔꯣꯏ ꯔꯦꯕꯤꯇꯥꯗ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯗꯉꯩ ꯕꯥꯏ ꯇꯧꯔꯅꯤ ꯃꯤꯉꯣꯟꯗ ꯕꯥꯏ ꯇꯧꯔꯒ ꯒꯨꯗ ꯅꯥꯏꯠꯀ ꯍꯥꯏꯔꯒ ꯍꯌꯦꯡꯒꯩ ꯂꯥꯛꯑꯅꯨ ꯈꯪꯉꯦ ꯈꯪꯉꯦ ꯃꯤ ꯁꯥꯎꯟꯕ ꯂꯣꯏꯔꯒ ꯍꯥꯏꯔꯛꯀꯦ ꯀꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯅꯨ ꯌꯥꯔꯦ ꯅꯠꯇꯦꯕ ꯀꯀꯥꯒꯤ ꯑꯦꯜꯕꯤꯗ ꯀꯀꯥꯗ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯗꯅ ꯃꯤꯉꯣꯟꯗ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯒ ꯆꯠꯄ ꯌꯥꯕ꯭ꯔꯥ ꯁꯤꯅꯤꯗ ꯑꯩꯅ ꯍꯪꯉꯤꯁꯦ ꯊꯦꯡꯀ꯭ꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯁꯨ ꯂꯣꯏꯔꯛꯀꯗꯧꯔꯦ ꯃꯤꯅꯤꯠ 10ꯇ ꯉꯥꯏꯈ꯭ꯔꯦ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯗꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯅ ꯅꯥ ꯌꯦꯛꯇꯕ ꯂꯥꯏꯇꯤꯟ ꯃꯥ ꯄꯪꯕ ꯍꯌꯦꯡꯃꯨꯛ ꯎꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ
ꯅꯍꯥꯟꯉꯩ ꯀꯀꯥ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯒ ꯉꯁꯤ ꯒꯨꯗ ꯅꯥꯏꯠꯀ ꯁꯨꯡꯍꯥꯏ ꯍꯥꯏꯔꯝꯗꯉꯩ ꯃꯥꯅ ꯃꯤꯉꯣꯟꯗ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯒ ꯕꯥꯏꯒ ꯇꯧꯊꯣꯛꯑꯝꯕꯩ ꯋꯥꯔꯤꯅꯤꯗ ꯂꯥꯛꯀꯅꯤꯌꯦ ꯀꯀꯥ ꯎꯅꯁꯤ ꯍꯥꯏꯔꯒ ꯅꯪꯉꯣꯟꯗ ꯑꯩꯅ ꯄꯩꯁꯥ ꯂꯧꯒꯗ꯭ꯔꯣ ꯅꯪꯉꯣꯟꯗ ꯑꯩꯅ ꯆꯥꯊꯣꯛꯎꯒꯗ꯭ꯔꯥ ꯍꯥꯏꯕ ꯑꯩꯅ ꯎꯅꯔꯒ ꯑꯩꯅ ꯄꯤꯖꯒꯗꯧꯅꯤ ꯄꯨꯁꯀꯥ ꯄꯤꯖꯒꯗꯧꯅꯤ ꯃꯣꯃꯣ ꯄꯤꯖꯒꯗꯧꯅꯤ ꯆꯥꯎꯃꯤꯟ ꯄꯤꯖꯒꯗꯧꯅꯤ ꯔꯦꯕꯤꯇꯥ ꯆꯠꯈ꯭ꯔꯦꯀꯣ ꯐꯔꯦ ꯐꯔꯦ ꯆꯠꯈ꯭ꯔꯗꯤ ꯍꯌꯦꯡꯗꯒꯤ ꯂꯥꯛꯎ ꯀꯥꯏꯅ ꯍꯥꯏꯖꯔꯣ ꯑꯩ ꯑꯦꯜꯕꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤ ꯍꯌꯦꯡꯁꯦ ꯔꯥꯅꯤꯄꯨꯔꯗ ꯂꯥꯛꯀꯦ ꯈꯟꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯗꯣꯆꯥ ꯌꯨꯝꯗ ꯂꯩꯔꯣꯏ ꯍꯥꯏ ꯑꯗꯣ ꯂꯥꯛꯂꯔꯣꯏ ꯍꯌꯦꯡꯗꯤ ꯍꯥꯏ ꯑꯣꯖꯥ ꯑꯩ ꯆꯠꯂꯒꯦ ꯅꯦꯠ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯈꯣꯏ ꯁꯤꯗ ꯑꯣꯀꯦ ꯏꯇꯩꯃ ꯒꯨꯗ ꯅꯥꯏꯠ ꯏꯇꯩꯃ ꯉꯥꯏꯍꯥꯛ ꯂꯩꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯑꯩ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯔꯥꯅꯤꯄꯨꯔ ꯗꯣꯆꯥ ꯀꯅꯥꯅꯣ ꯑꯝꯇ ꯍꯥꯏꯔꯛꯎ ꯔꯦꯕꯤꯇꯥ ꯀꯀꯥꯗ ꯁꯥꯎꯍꯟꯒꯅꯨꯀꯣ ꯔꯥꯅꯤꯄꯨꯔ ꯗꯣꯆꯥ ꯀꯅꯥꯅꯣ ꯑꯝꯇꯪ ꯍꯥꯏꯔꯛꯑꯣ ꯔꯥꯅꯤꯄꯨꯔ ꯗꯣꯆꯥ ꯀꯅꯥꯅꯣ ꯑꯝꯇ ꯍꯥꯏꯔꯛꯎ ꯑꯗꯨꯗꯤ ꯀꯀꯥ ꯈꯪꯒꯅꯤ ꯂꯛꯈꯤꯄꯨꯔ ꯂꯥꯛꯄ ꯅꯨꯃꯤꯠ ꯍꯥꯏꯔꯛꯀꯦ ꯀꯀꯥ ꯍꯥꯏꯔꯛꯑꯣ ꯑꯗꯣ ꯅꯪ ꯅꯣꯡꯃ ꯅꯤꯅꯤ ꯃꯃꯥꯡꯗ ꯍꯥꯏꯔꯛ ꯌꯥꯔꯣꯏ ꯀꯀꯥ ꯏꯁꯩ ꯆꯠꯄꯅꯤꯅ ꯑꯗꯣ ꯔꯥꯅꯤꯄꯨꯔꯒꯤ ꯅꯣꯏ ꯗꯣꯟꯆꯥꯏꯗꯣ ꯀꯅꯥꯅꯣ ꯃꯃꯤꯡ ꯑꯝꯇꯪ ꯄꯜꯂꯛꯑꯣ ꯑꯗ ꯍꯥꯏꯔꯛꯀꯦ ꯍꯥꯏ ꯇꯥꯔꯗꯤ ꯄꯥꯅꯤꯄꯨꯔꯤ ꯃꯣꯃꯣ ꯆꯥꯅꯤ ꯍꯥꯏ ꯇꯥꯔꯗꯤ ꯀꯀꯥ ꯂꯥꯛꯀꯅꯤ ꯀꯀꯥꯒꯤ ꯆꯨꯝꯊꯥꯡ ꯉꯥꯟꯕ ꯐꯤꯗꯣ ꯁꯥ ꯂꯣꯏꯔꯕꯣ ꯆꯨꯝꯊꯥꯡ ꯈꯥꯟꯕꯗꯣ ꯍꯥꯏꯔꯛꯑꯣ ꯔꯥꯅꯤꯄꯨꯔ ꯀꯅꯥꯅꯣ ꯗꯣꯟꯆꯥꯗꯣ ꯑꯝꯇꯪ ꯍꯥꯏꯔꯛꯎꯁꯦ ꯑꯗꯨꯒ ꯊꯝꯃꯁꯤ ꯃꯇꯝ ꯌꯥꯝꯃꯛꯇꯔꯦ ꯂꯣꯏꯒꯗꯕ ꯗꯦꯕꯤꯇꯥ ꯀꯅꯥꯅꯣ ꯑꯝꯇꯪ ꯍꯥꯏꯔꯛꯑꯣ ꯔꯥꯅꯤꯄꯨꯔ ꯅꯣꯏ ꯗꯣꯟꯆꯥꯔ ꯀꯅꯥꯅꯣ ꯄꯕ ꯈꯨꯝꯃꯛꯑꯣ ꯔꯦꯕꯤꯇꯥ ꯃꯤꯅꯤꯠ 5ꯇ ꯉꯥꯏꯔꯦ ꯄꯕ ꯈꯨꯝꯃꯛꯑꯣ ꯂꯣꯏꯗꯣꯔꯦ
ꯀꯦꯕ ꯀꯀꯥ ꯅꯆꯟ ꯂꯥꯟꯈ꯭ꯔꯦ ꯒꯨꯗ ꯅꯥꯏꯠ ꯀꯀꯥ ꯑꯩ ꯂꯥꯛꯆꯔꯔꯣꯏꯒꯦ ꯀꯀꯥ ꯅꯪꯅ ꯀꯀꯥꯗ ꯍꯥꯏꯔꯝꯗꯉꯩ ꯇꯥꯛꯑꯝꯗꯉꯩ ꯅꯪꯅ ꯃꯌꯥꯝ ꯍꯥꯏꯔꯝꯕꯗꯣ ꯑꯗꯨꯒ ꯀꯀꯥꯅ ꯍꯥꯏꯕꯅꯤ ꯀꯣ ꯅꯪꯅ ꯀꯀꯥꯗ ꯒꯨꯗ ꯅꯥꯏꯠꯀ ꯍꯥꯏꯔꯝꯗꯉꯩ ꯕꯨꯂꯨꯒ ꯀꯣꯝꯄꯥꯛꯀꯇ ꯑꯩ ꯑꯍꯜ ꯑꯣꯏꯔꯦ ꯄꯣꯊꯥꯔꯒꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯕꯗꯨꯒ ꯍꯥꯏꯕꯒꯤ ꯋꯥꯔꯤꯅꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯑꯗꯨꯒꯗꯤ ꯀꯀꯥꯅ ꯃꯁꯤ ꯃꯇꯧ ꯌꯦꯡꯒꯦꯅ ꯍꯌꯦꯡꯉꯩ ꯂꯥꯛꯀꯅꯨ ꯍꯥꯏꯕ ꯋꯥꯅꯤ ꯅꯉꯣꯟꯗ ꯑꯩꯅ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕ꯭ꯔꯣ ꯄꯨꯔꯞ ꯍꯥꯏꯔꯣ ꯄꯨꯔꯞ ꯍꯥꯏꯔꯣ ꯂꯣꯏꯗꯣꯔꯦ ꯀꯀꯥ ꯋꯥꯔꯧꯕꯅꯤꯅ ꯑꯩ ꯅꯉꯣꯟꯗ ꯋꯥꯔꯧꯕ꯭ꯔꯥ ꯑꯩ ꯀꯣꯃꯦꯟꯗꯣ ꯍꯥꯟꯅ ꯐꯖꯅ ꯇꯥꯎ ꯅꯪ ꯅꯍꯥꯟꯉꯩ ꯀꯀꯥꯒꯤ ꯆꯦꯅꯦꯜ ꯂꯥꯛꯄꯗ ꯀꯀꯥꯗ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯇꯧ ꯅꯪ ꯆꯠꯄ ꯂꯩꯕ꯭ꯔꯥ ꯍꯥꯏꯌꯨ ꯇꯥꯒꯦ ꯀꯀꯥꯗ ꯁꯨꯡꯍꯥꯏ ꯍꯥꯏꯔꯝꯗꯉꯩ ꯅꯪꯅ ꯃꯤꯉꯣꯟꯗ ꯕꯥꯏ ꯇꯧꯔꯝꯃꯒ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯍꯥꯏꯕꯗꯨꯗꯤ ꯁꯥꯎꯅꯤꯡꯉꯦꯗꯅ ꯀꯀꯥꯁꯨ ꯔꯥꯅꯤꯄꯨꯔ ꯗꯣꯟꯆꯥ ꯀꯅꯥꯅꯣ ꯑꯝꯇ ꯈꯨꯝꯃꯛꯑꯣꯁꯦ ꯃꯇꯝ ꯂꯣꯏꯗꯣꯔꯦ ꯀꯔꯝ ꯍꯥꯏꯅ ꯑꯩꯒꯤ ꯏꯆꯟ ꯑꯣꯏꯗꯣꯏꯕ ꯅꯪꯅ ꯆꯍꯤ ꯆꯥꯝꯒ 4 ꯁꯨꯔꯒ ꯍꯥ ꯅꯪꯅ ꯆꯍꯤ ꯆꯥꯝꯒ 4 ꯁꯨꯔꯒ ꯀꯔꯝ ꯍꯥꯏꯅ ꯅꯪꯅ ꯂꯥꯟꯖꯔꯦ ꯍꯥꯏꯗꯣꯏꯅꯣꯕ ꯅꯆꯟꯅ ꯔꯥꯅꯤꯄꯨꯔ ꯗꯣꯟꯆꯥ ꯀꯅꯥꯅꯣ ꯄꯠ ꯍꯥꯏꯔꯛꯎꯁꯦ ꯃꯤꯅꯤꯠ 3ꯇ ꯉꯥꯏꯔꯦ ꯂꯣꯏꯒꯗꯕ ꯔꯦꯕꯤꯇꯥ ꯑꯗꯨ ꯒꯨꯗ ꯅꯥꯏꯠ ꯇꯧꯔꯝꯃꯣ ꯀꯀꯥꯒ ꯅꯪꯒꯇ ꯉꯥꯏꯔꯦ ꯍꯧꯖꯤꯛ ꯂꯣꯏꯔꯤꯁꯦ ꯂꯥꯁ ꯑꯔꯣꯏꯕꯗ ꯑꯝꯇ ꯁꯦ ꯒꯨꯗ ꯅꯥꯏꯠ ꯇꯧꯔꯁꯦ ꯅꯤꯗ꯭ꯔꯥ ꯑꯪꯒ꯭ꯔꯋꯥꯗꯤꯒꯤ ꯊꯕꯛ ꯇꯧꯕꯗꯨꯔꯣ ꯑꯪꯒꯔꯋꯥꯗꯤ ꯁꯦꯟꯇꯔ ꯊꯕꯛ ꯇꯧꯕꯗꯨꯔꯥ ꯍꯥꯏꯕ ꯁꯠ ꯁꯠ ꯍꯥꯏꯔꯛꯑꯣ ꯔꯦꯕꯤꯇꯥ ꯒꯨꯗ ꯅꯥꯏꯠ ꯇꯧꯔꯣ ꯀꯀꯥ ꯂꯣꯏꯗꯣꯔꯦ ꯅꯤꯗ꯭ꯔꯥ ꯍꯥꯏꯗꯣ ꯑꯪꯒꯔꯋꯥꯗꯤ ꯁꯦꯟꯇꯔꯒꯤꯗꯨꯔꯥ ꯑꯪꯒꯔꯋꯥꯗꯤꯒꯤ ꯊꯕꯛ ꯇꯧꯕꯗꯨꯔꯥ ꯍꯥꯏꯕ ꯅꯤꯗ꯭ꯔꯥꯗꯣ ꯔꯦꯕꯤꯇꯥ ꯁꯠ ꯁꯠ ꯒꯨꯗ ꯅꯥꯏꯠ ꯇꯧꯔꯣ ꯀꯀꯥꯗ ꯂꯣꯏꯗꯣꯔꯦ ꯃꯤꯅꯤꯠ 2ꯇ ꯉꯥꯏꯔꯦ ꯔꯦꯕꯤꯇꯥ ꯄ꯭ꯂꯤꯖ ꯄꯞ ꯈꯔ ꯌꯥꯡꯅ ꯍꯥꯏꯔꯛꯑꯣ ꯃꯤꯅꯤꯠ 1ꯇ ꯉꯥꯏꯈ꯭ꯔꯦ ꯀꯀꯥ ꯒꯨꯗ ꯅꯥꯏꯠ ꯇꯧꯔꯦ ꯒꯨꯗ ꯅꯥꯏꯠ ꯀꯀꯥ ꯍꯥꯏꯔꯝꯃꯣꯁꯦ ꯆꯅꯥ ꯌꯦꯟꯕꯤ ꯇꯧꯕꯅꯤ ꯂꯣꯏꯗ꯭ꯔꯤ ꯑꯣ ꯈꯪꯉꯦ ꯑꯗꯨꯗꯤꯅꯦꯗꯤ ꯈꯪꯉꯦ ꯄꯥꯇꯋꯥꯔꯤꯒ ꯌꯨꯝ ꯊꯪꯅ ꯂꯩꯕꯅꯤ ꯈꯪꯉꯦ ꯂꯥꯛꯑꯗꯤ ꯀꯀꯥꯗ ꯍꯥꯏꯔꯛꯎꯀꯣ ꯀꯀꯥꯗ ꯍꯥꯏꯔꯛꯎꯀꯣ ꯅꯪꯒꯤ ꯄꯅꯤꯄꯨꯔꯤ ꯄꯤꯖꯗꯅ ꯀꯀꯥ ꯊꯥꯔꯔꯣꯏ ꯑꯣꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯕꯥꯏ ꯑꯣꯏꯔꯁꯤ ꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯂꯩꯕꯤꯔꯝꯕ ꯏꯆꯟ ꯃꯌꯥꯝ ꯄꯨꯝꯕꯛ ꯊꯥꯒꯠꯆꯔꯤ ꯁꯅꯥꯇꯣꯟ ꯈꯪꯕ꯭ꯔꯥ ꯀꯀꯥ ꯏꯕꯥꯏꯅꯤ ꯁꯅꯥꯇꯣꯟ ꯈꯪꯉꯤ ꯔꯦꯕꯤꯇꯥ ꯕꯥꯏ ꯇꯧꯔꯣ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯒꯨꯗ ꯅꯥꯏꯠ ꯑꯩ ꯅꯪ ꯒꯨꯗ ꯅꯥꯏꯠ ꯅꯥꯏꯕꯗ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯁꯦꯡꯒ ꯑꯃꯨꯛ ꯔꯦꯕꯤꯇꯥ ꯍꯥꯏꯔꯣ ꯒꯨꯗ ꯅꯥꯏꯠ ꯀꯀꯥ ꯍꯥꯏꯔꯣ ꯊꯝꯃꯁꯤ ꯁꯅꯥꯇꯣꯟ ꯈꯪꯕ꯭ꯔꯥ ꯀꯀꯥ ꯏꯕꯥꯏꯅꯤ ꯈꯪꯉꯤ ꯑꯗꯣ ꯅꯪ ꯂꯥꯛꯑꯗꯤ ꯀꯀꯥꯗ ꯈꯪꯍꯜꯂꯛꯎꯀꯣ ꯀꯀꯥꯗ ꯈꯪꯍꯜꯂꯛꯎ ꯀꯀꯥꯒ ꯎꯅꯁꯤ ꯑꯗꯨꯒꯗꯤ ꯅꯪ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯃꯣ ꯀꯀꯥꯗ ꯂꯣꯏꯗꯣꯔꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯣ ꯔꯦꯕꯤꯇꯥ ꯀꯀꯥꯒ ꯅꯪꯒ ꯑꯩꯒꯇ ꯉꯥꯏꯔꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯣ ꯂꯣꯏꯁꯤꯜꯂꯁꯤ ꯔꯦꯕꯤꯇꯥ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯣ ꯂꯣꯏꯁꯤꯜꯂꯁꯤ ꯀꯀꯥꯒꯤ ꯔꯦꯕꯤꯇꯥ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯣ ꯂꯣꯏꯁꯤꯜꯂꯁꯤ ꯔꯦꯕꯤꯇꯥ ꯒꯨꯗ ꯅꯥꯏꯠ ꯀꯀꯥꯅ ꯒꯨꯗ ꯅꯥꯏꯠ ꯄꯤꯔꯦ ꯅꯪ ꯒꯨꯗ ꯅꯥꯏꯠ ꯏꯔꯛꯇ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯟ